ꯑꯩꯈꯣꯏꯒꯤ ꯍꯟꯗꯛ ꯂꯥꯛꯏꯕ ꯖꯨꯟ ꯊꯥꯁꯤꯒꯤ ꯀꯩꯅꯣꯅꯤꯀꯣ ꯍꯥꯏꯗꯤ ꯀꯥꯔꯗ ꯔꯤꯗꯤꯡꯅꯦ ꯑꯗꯣ ꯚꯤꯗꯤꯑꯣꯁꯦ ꯑꯩꯁꯦ ꯃꯔꯛꯇꯒꯤ ꯀꯩꯅꯣ ꯇꯧꯔꯒ ꯑꯩꯅ ꯀꯩꯅꯣ ꯍꯥꯏꯍꯧꯗꯕ ꯍꯥꯏꯇꯥꯔꯦ ꯈ꯭ꯔꯤꯁꯇꯜꯒꯤ ꯃꯇꯥꯡꯗ ꯍꯥꯏꯍꯧꯗꯕꯒꯤ ꯑꯃꯨꯛ ꯇꯣꯉꯥꯟꯅ ꯁꯦꯝꯃꯒ ꯍꯥꯟꯅ ꯑꯣꯏꯅ ꯍꯥꯞꯄꯦꯀꯣ ꯍꯥꯏꯗꯤ ꯃꯔꯁ ꯇꯧꯔꯒ ꯍꯥꯏꯗꯤ ꯃꯃꯥꯡꯗ ꯐ꯭ꯔꯟꯠ ꯑꯣꯏꯅ ꯍꯥꯞꯄꯦꯀꯣ ꯃꯔꯛ ꯑꯃꯗꯗꯤ ꯈꯔ ꯚꯤꯗꯤꯑꯣ ꯈꯔꯗꯗꯤ ꯑꯗꯨꯝ ꯍꯥꯏꯈꯤꯕ ꯌꯥꯎꯕꯅꯦꯀꯣ ꯍꯥꯏꯗꯤ ꯔꯥꯁꯤꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯈ꯭ꯔꯤꯁꯇꯜ ꯑꯗꯨꯗꯨꯅ ꯍꯥꯏꯗꯤ ꯃꯔꯛ ꯈꯔꯗ ꯌꯥꯎꯔꯛꯇꯦꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯍꯥꯟꯅ ꯑꯗꯨꯝ ꯍꯥꯏꯔꯒꯦꯀꯣ ꯑꯩꯈꯣꯏ ꯁꯝꯅ ꯍꯥꯏꯔꯕꯗ ꯃꯦꯁ ꯔꯥꯁꯤ ꯍꯥꯏꯔꯁꯤꯅꯦꯀꯣ ꯃꯦꯁ ꯔꯥꯁꯤꯁꯦ ꯑꯩꯈꯣꯏꯒꯤ ꯔꯦꯗ ꯀꯥꯔꯅꯤꯂꯤꯌꯟ ꯁꯤꯇ꯭ꯔꯤꯟ ꯑꯗꯒꯤ ꯑꯦꯃꯦꯊꯤꯁꯀꯨꯝꯕ ꯁꯤꯕ ꯌꯥꯏ ꯑꯗꯨꯒ ꯑꯃꯅ ꯑꯩꯅ ꯍꯥꯏꯒꯗꯕ ꯍꯥꯏꯔꯒꯗꯤ ꯍꯟꯗꯛꯀꯤ ꯊꯥꯒꯤ ꯔꯦꯃꯤꯗꯤꯁ ꯍꯥꯏꯅ ꯍꯥꯏꯔꯁꯤꯅꯦꯀꯣ ꯑꯩꯗꯣ ꯑꯃꯨꯛꯀ ꯍꯦꯟꯅ ꯑꯩꯉꯣꯟꯗ ꯗꯥꯎ ꯌꯥꯅꯕꯅꯤ ꯈꯪꯗꯦ ꯐꯅꯕꯅꯤ ꯈꯪꯗꯦ ꯃꯤꯉꯣꯟꯗ ꯀꯩꯅꯣꯝꯃ ꯆꯥꯅꯕ ꯊꯛꯅꯕ ꯄꯣꯠꯀꯨꯝꯕ ꯗꯣꯅꯦꯠ ꯇꯧꯕꯤꯌꯨꯀꯣ ꯑꯗꯨ ꯇꯥꯔꯒꯗꯤ ꯍꯥꯏꯗꯤ ꯃꯦꯁ ꯔꯥꯁꯤꯒꯤꯀꯣ ꯑꯍꯥꯟꯕꯗꯀꯣ ꯍꯥꯏꯗꯤ ꯃꯦꯁ ꯔꯥꯁꯤ ꯑꯩꯈꯣꯏꯅ ꯇꯧꯕ ꯌꯥꯕꯁꯦ ꯍꯋꯥꯏꯀꯣ ꯍꯋꯥꯏꯁꯦ ꯈꯤꯇꯪ ꯉꯥꯡꯇꯛ ꯇꯧ ꯃꯨꯁꯣꯔꯤ ꯀꯥꯏꯅ ꯍꯥꯏꯔꯁꯤꯅꯦꯀꯣ ꯍꯋꯥꯏ ꯃꯨꯁꯣꯔꯤꯒꯨꯝꯕ ꯅꯠꯇ꯭ꯔꯒ ꯑꯉꯥꯡꯕ ꯃꯆꯨꯒꯤ ꯆꯥꯅꯕ ꯊꯛꯅꯕꯒꯨꯝꯕ ꯑꯗꯨꯝ ꯇꯧꯕ ꯌꯥꯏ ꯑꯊꯨꯝꯕ ꯑꯣꯏꯇꯥꯔꯒꯁꯨ ꯀꯩꯁꯨ ꯀꯥꯏꯗꯦꯀꯣ ꯁꯤꯁꯤꯅ ꯃꯦꯁ ꯔꯥꯁꯤꯒꯤ ꯂꯩꯔꯦꯀꯣ ꯕ꯭ꯔꯤꯁ꯭ꯌꯒꯤꯀꯣ ꯕ꯭ꯔꯤꯁ꯭ꯌꯒꯤꯁꯤꯅ ꯑꯩꯈꯣꯏꯅ ꯀꯩꯅꯣ ꯑꯩꯈꯣꯏ ꯔꯣꯁ ꯀ꯭ꯋꯥꯔꯠ ꯁꯤꯖꯤꯟꯅꯕ ꯌꯥꯏ ꯄꯥꯏꯔꯦꯠ ꯁꯤꯖꯤꯟꯅꯕ ꯌꯥꯏꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯗꯣꯅꯦꯁꯟ ꯇꯧꯒꯗꯕ ꯄꯣꯠꯁꯤꯅ ꯀꯩꯅꯣ ꯍꯥꯏꯕꯗ ꯆꯦꯡꯒꯨꯝꯕ ꯆꯤꯅꯤ ꯁꯪꯒꯣꯝꯒꯨꯝꯕ ꯁꯤꯒꯨꯝꯕꯁꯦ ꯇꯧꯕꯤꯌꯨꯀꯣ ꯑꯗꯨꯒ ꯑꯃꯅ ꯃꯤꯊꯨꯟ ꯔꯥꯁꯤꯒꯤ ꯍꯥꯏꯔꯤꯁꯤꯅꯀꯣ ꯃꯤꯊꯨꯟ ꯔꯥꯁꯤꯒꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯑꯦꯀ꯭ꯋꯥꯃꯦꯔꯥꯏꯟ ꯇꯥꯏꯒꯔ ꯑꯥꯏꯒꯨꯝꯕ ꯀꯩꯒꯨꯝꯕ ꯑꯗꯨꯝꯕ ꯌꯨꯁ ꯇꯧꯕ ꯌꯥꯏꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯗꯣꯅꯦꯁꯟ ꯇꯧꯕ ꯃꯇꯝꯗꯅ ꯍꯥꯏꯗꯤ ꯑꯁꯪꯕ ꯏꯟꯖꯥꯡ ꯅꯥꯄꯤ ꯑꯁꯪꯕꯒꯨꯝꯕꯁꯦꯀꯣ ꯍꯥꯏꯗꯤ khitang khara ꯀꯩꯅꯣ ꯇꯧꯕ ꯂꯩꯇꯕ ꯂꯥꯏꯔꯕꯗ ꯄꯤꯕꯤꯌꯨꯀꯣ ꯗꯣꯅꯦꯁꯟ ꯇꯧꯕ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏ ꯃꯁꯦꯟ ꯏꯃꯨꯡ ꯃꯅꯨꯡꯗ ꯅꯠꯇ꯭ꯔꯒ ꯏꯆꯤꯟ ꯏꯅꯥꯎꯗ ꯄꯨꯡꯄꯤ ꯄꯤꯁꯟꯅꯕ ꯅꯠꯇꯕ ꯇꯁꯦꯡꯅ ꯍꯥꯏꯗꯤ ꯄꯣꯠꯇꯣ ꯁꯤꯖꯤꯟꯅꯕꯤꯒꯗꯕ ꯃꯤꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯄꯤꯕꯤꯕ ꯑꯗꯨ ꯂꯩꯔꯦꯀꯣ ꯑꯗꯨꯒ ꯑꯃꯅ ꯃꯊꯪꯒꯤ ꯀꯩꯅꯣꯀꯣ ꯍꯥꯏꯗꯤ ꯀꯔꯀꯠꯀꯤ ꯃꯨꯟꯁꯇꯣꯟ ꯁꯤꯖꯤꯟꯅꯕ ꯌꯥꯏ ꯑꯗꯨꯒ ꯗꯣꯅꯦꯁꯟ ꯇꯧꯕꯗꯅ ꯑꯃ ꯆꯦꯡ ꯁꯪꯒꯣꯝ ꯆꯤꯅꯤꯒꯨꯝꯕ ꯀꯩꯒꯨꯝꯕ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯌꯥꯏꯀꯣ ꯁꯤꯡꯍ ꯔꯥꯁꯤꯒꯤ ꯑꯣꯏꯅ ꯍꯥꯏꯔꯒꯗꯤ ꯁꯤꯡꯍ ꯔꯥꯁꯤꯁꯦ ꯑꯩꯈꯣꯏꯅ ꯁꯟꯁꯇꯣꯟ ꯁꯤꯕ ꯌꯥꯏꯀꯣ ꯁꯟꯁꯇꯣꯟ ꯁꯤꯕ ꯌꯥꯏ ꯇꯥꯏꯒꯔ ꯑꯥꯏ ꯁꯤꯕ ꯌꯥꯏ ꯒꯥꯔꯅꯦꯠ ꯁꯤꯕ ꯌꯥꯏꯀꯣ ꯑꯗꯨꯒ ꯁꯟꯁꯇꯣꯟ ꯑꯗꯒꯤ ꯉꯁꯥꯏꯒꯤ ꯄꯤꯕ ꯃꯇꯝꯗꯅꯀꯣ ꯑꯉꯥꯡꯕ ꯃꯆꯨꯒꯤ ꯄꯣꯠ ꯍꯥꯏꯔꯁꯤꯅꯦꯀꯣ ꯉꯁꯥꯏꯒꯤ ꯑꯍꯥꯟꯕꯗ ꯍꯋꯥꯏꯒꯨꯝꯕ ꯀꯩꯒꯨꯝꯕ ꯑꯗꯨꯝꯕ ꯂꯩꯀꯣ ꯑꯉꯥꯡꯕ ꯃꯆꯨꯒꯤ ꯆꯥꯅꯕ ꯍꯩ ꯔꯥꯗ ꯑꯣꯏꯔꯣ ꯅꯠꯇ꯭ꯔꯒ ꯑꯊꯨꯝꯕꯗ ꯑꯣꯏꯔో ꯑꯗꯨꯃꯥꯏꯅ ꯇꯧꯔ ꯄꯤꯕ ꯌꯥꯏ ꯑꯗꯨꯗꯨꯃꯀꯣ ꯑꯗꯨꯒ ꯑꯃꯅꯀꯣ ꯑꯩꯈꯣꯏꯒꯤ ꯀꯟꯌꯥ ꯔꯥꯁꯤꯀꯣ ꯀꯟꯌꯥ ꯔꯥꯁꯤꯒꯤꯁꯦ ꯑꯦꯃꯦꯊꯤꯁ ꯁꯤꯕ ꯌꯥꯏ ꯁꯤꯇ꯭ꯔꯤꯟ ꯁꯤꯕ ꯌꯥꯏꯀꯣ ꯑꯗꯨꯒ ꯑꯃꯅ ꯍꯥꯏꯗꯤ ꯏꯟꯖꯥꯡ ꯀꯩꯅꯣ ꯍꯥꯏꯔꯒꯅ ꯗꯣꯅꯦꯁꯟ ꯇꯧꯒꯗꯕ ꯄꯣꯠ ꯍꯥꯏꯔꯒꯅ ꯑꯁꯪꯕ ꯃꯆꯨꯒꯤ ꯒ꯭ꯔꯤꯟ ꯚꯦꯖꯤꯇꯦꯕꯜꯁ ꯀꯣ ꯍꯥꯏꯗꯤ ꯒ꯭ꯔꯤꯟ ꯚꯦꯖꯤꯇꯦꯕꯜꯁ ꯑꯗꯨꯝꯕꯒꯨꯝꯕ ꯑꯗꯨꯃꯥꯏꯅ ꯇꯧꯕꯤꯕ ꯌꯥꯏꯀꯣ ꯇꯨꯂꯥꯗꯅ ꯑꯃꯨꯛ ꯀꯔꯝꯕ ꯈ꯭ꯔꯤꯁꯇꯜ ꯁꯤꯖꯤꯟꯅꯕ ꯌꯥꯒꯗꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯀ꯭ꯂꯤꯌꯔ ꯀ꯭ꯋꯥꯔꯠꯁꯅꯦ ꯑꯦꯃꯦꯊꯤꯁꯅꯦ ꯁꯤꯇ꯭ꯔꯤꯅꯦꯀꯣ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯇꯨꯂꯥ ꯔꯥꯁꯤꯗꯅ ꯁꯤꯖꯤꯟꯅꯕ ꯌꯥꯁꯦ ꯍꯥꯏꯗꯤ ꯀ꯭ꯂꯤꯌꯔ ꯀ꯭ꯋꯥꯔꯠꯅꯦ ꯑꯦꯃꯦꯊꯤꯁꯅꯦ ꯁꯤꯇ꯭ꯔꯤꯅꯦꯀꯣ ꯑꯗꯨꯒ ꯁꯤꯗꯁꯨ ꯑꯩꯈꯣꯏꯒꯤꯀꯣ ꯔꯦꯗ ꯀꯂꯔꯒꯤ ꯀꯩꯅꯣ ꯍꯥꯏꯔꯁꯤꯅꯦꯀꯣ ꯍꯥꯏꯗꯤ ꯆꯥꯅꯕꯒꯨꯝꯕ ꯑꯗꯨꯝꯕ ꯑꯗꯨꯝ ꯄꯤꯕ ꯌꯥꯏꯀꯣ ꯍꯥꯏꯗꯤ ꯔꯦꯗ ꯀꯂꯔꯒꯤ ꯆꯥꯅꯕ ꯄꯤꯕ ꯌꯥꯏ ꯑꯊꯨꯝꯕ ꯑꯣꯏꯔో ꯑꯗꯨꯃꯥꯏꯅ ꯇꯧꯔ ꯄꯤꯕ ꯌꯥꯏꯀꯣ ꯃꯊꯪꯒꯤ ꯕ꯭ꯔꯤꯆꯤꯛꯀꯤꯁꯨ ꯔꯦꯗ ꯀꯥꯔꯅꯤꯂꯤꯌꯟ ꯁꯤꯖꯤꯟꯅꯕ ꯌꯥꯏ ꯁꯤꯇ꯭ꯔꯤꯟ ꯁꯤꯖꯤꯟꯅꯕ ꯌꯥꯏ ꯑꯦꯃꯦꯊꯤꯁ ꯁꯤꯖꯤꯟꯅꯕ ꯌꯥꯏꯀꯣ ꯑꯗꯣ ꯕ꯭ꯔꯤꯆꯤꯛꯀꯤ ꯑꯣꯏꯅ ꯍꯥꯏꯔꯒꯁꯨ ꯑꯉꯥꯡꯕ ꯃꯆꯨꯒꯤ ꯄꯣꯠꯁꯦ ꯃꯤꯉꯣꯟꯗ ꯄꯤꯕꯤꯕ ꯑꯗꯨꯒ ꯃꯊꯪꯒꯤꯗ ꯍꯥꯏꯗꯤ ꯙꯅꯨ ꯔꯥಶꯤꯒꯤ ꯑꯣꯏꯅ ꯍꯥꯏꯔꯒꯗꯤ ꯙꯅꯨ ꯔꯥಶꯤꯒꯤ ꯑꯩꯈꯣꯏꯒꯤ ꯁ꯭ꯃꯣꯀꯤ ꯀ꯭ꯋꯥꯔꯠꯁ ꯂꯩꯀꯣ ꯁ꯭ꯃꯣꯀꯤ ꯀ꯭ꯋꯥꯔꯠꯁ ꯁꯤꯕ ꯌꯥꯏ ꯀ꯭ꯂꯤꯌꯔ ꯀ꯭ꯋꯥꯔꯠꯁ ꯁꯤꯕ ꯌꯥꯏꯀꯣ ꯑꯗꯨꯒ ꯏꯚꯟ ꯁꯤꯇ꯭ꯔꯤꯟ ꯐꯥꯎꯕ ꯁꯤꯕ ꯌꯥꯏꯀꯣ ꯑꯗꯣ ꯉꯁꯥꯏꯒꯤ ꯑꯃꯨꯛ ꯁꯤꯗꯅ ꯑꯃꯨꯛ ꯀꯩꯅꯣ ꯇꯧꯒꯗꯕꯁꯦ ꯀꯔꯝꯕꯅꯣ ꯍꯥꯏ ꯀꯥꯟꯁꯤꯗ ꯄꯤꯕ ꯌꯥꯕ ꯃꯤꯉꯣꯟꯗ ꯗꯣꯅꯦꯁꯟ ꯇꯧꯕ ꯌꯥꯕ ꯍꯥꯏꯔꯒꯗꯤ ꯁꯤꯗꯅ ꯍꯋꯥꯏ ꯍꯥꯏꯔꯁꯤꯅꯦꯀꯣ ꯍꯋꯥꯏꯒꯨꯝꯕ ꯑꯗꯨꯒ ꯃꯆꯨ ꯌꯥꯏꯉꯪꯁꯦꯀꯣ ꯍꯥꯏꯗꯤ ꯍꯋꯥꯏꯗ ꯉꯁꯥꯏꯒꯤ ꯑꯃꯗꯅ ꯑꯩꯅ ꯑꯉꯥꯡꯕ ꯄꯤꯌꯣꯅ ꯍꯥꯏꯅꯀꯣ ꯁꯤꯗꯅ ꯍꯥꯏꯗꯤ ꯃꯆꯨ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯌꯥꯏꯉꯪꯁꯦꯀꯣ ꯈꯤꯇꯪ ꯄꯤꯕ ꯌꯥꯏꯀꯣ ꯑꯗꯣ ꯉꯁꯥꯏ ꯌꯥꯏꯉꯪꯒ ꯍꯋꯥꯏꯒꯗꯪ ꯄꯤꯔꯨꯔꯒꯗꯤ ꯃꯤꯅ ꯀꯩꯅꯣꯝ ꯈꯟꯕꯁꯨ ꯑꯗꯨꯅ ꯑꯇꯣꯞ ꯑꯇꯣꯞꯄ ꯏꯟꯖꯥꯡ ꯅꯥꯄꯤ ꯈꯔ ꯍꯥꯞꯆꯤꯜꯂꯒ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯄꯤꯕꯤꯕꯁꯨ ꯌꯥꯏꯀꯣ ꯑꯗꯣ ꯁꯤꯃ ꯂꯩꯔꯦ ꯑꯗꯨꯒ ꯃꯀꯔ ꯍꯥꯏꯗꯤ ꯃꯀꯔꯒꯤꯗꯅ ꯑꯩꯈꯣꯏꯅ ꯄꯦꯔꯤꯗꯣꯠ ꯁꯤꯖꯤꯟꯅꯕ ꯌꯥꯏ ꯕ꯭ꯂꯦꯛ ꯇꯔꯃꯂꯤꯟ ꯁꯤꯖꯤꯟꯅꯕ ꯌꯥꯏꯀꯣ ꯑꯗꯨꯒ ꯃꯤꯉꯣꯟꯗ ꯑꯃꯨꯛ ꯄꯤꯕ ꯃꯇꯝꯗꯅ ꯑꯩꯈꯣꯏ ꯑꯆꯥꯊꯥꯎꯒꯨꯝꯕꯁꯦ ꯆꯥꯅꯕ ꯑꯆꯥꯊꯥꯎꯁꯦ ꯃꯁꯇꯔꯠ ꯑꯣꯏꯜ ꯑꯆꯥꯊꯥꯎ ꯑꯣꯏꯔꯣ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯍꯋꯥꯏ ꯑꯃꯨꯕ ꯍꯥꯏꯔꯁꯤꯅꯦꯀꯣ ꯁꯒꯣꯜ ꯍꯋꯥꯏꯀꯣ ꯑꯗꯒꯤ ꯆꯥꯛꯍꯥꯎꯒꯨꯝꯕ ꯀꯩꯒꯨꯝꯕ ꯑꯗꯨꯝꯕ ꯄꯣꯠꯁꯦ ꯃꯤꯉꯣꯟꯗ ꯄꯤꯕ ꯌꯥꯏꯀꯣ ꯑꯗꯨꯒ ꯃꯊꯪꯒꯤꯀꯣ ꯑꯩꯈꯣꯏꯒꯤ ꯀꯨꯝꯕ ꯔꯥಶꯤꯀꯣ ꯍꯥꯏꯗꯤ ꯀꯨꯝꯕ ꯔꯥಶꯤꯒꯤ ꯑꯣꯏꯅ ꯍꯥꯏꯔꯒꯗꯤ ꯃꯨꯟꯁꯇꯣꯟꯒ ꯑꯀ꯭ꯋꯥꯃꯦꯔꯥꯏꯟꯒ ꯁꯤꯖꯤꯟꯅꯕ ꯌꯥꯏꯀꯣ ꯃꯨꯟꯁꯇꯣꯟꯒ ꯑꯀ꯭ꯋꯥꯃꯦꯔꯥꯏꯟꯒ ꯁꯤꯖꯤꯟꯅꯕ ꯑꯗꯨꯒ ꯉꯁꯥꯏ ꯄꯤꯕ ꯌꯥꯕꯗꯤ ꯆꯞ ꯃꯥꯟꯅꯅ ꯑꯩꯈꯣꯏꯒꯤ ꯃꯀꯔꯒ ꯆꯞ ꯃꯥꯟꯅꯅ ꯑꯆꯥꯊꯥꯎꯒꯨꯝꯕ ꯕ꯭ꯂꯦꯛ ꯃꯆꯨꯒꯤ ꯍꯋꯥꯏꯒꯨꯝꯕ ꯕ꯭ꯂꯦꯛ ꯔꯥꯏꯁꯀꯨꯝꯕ ꯀꯩꯒꯨꯝꯕ ꯑꯗꯨꯝꯕ ꯄꯤꯕ ꯌꯥꯏ ꯑꯗꯨꯒ ꯂꯥꯁꯀꯤ ꯃꯤꯟꯅ ꯔꯥಶꯤꯒꯤꯅ ꯕ꯭ꯂꯦꯛ ꯇꯔꯃꯂꯤꯟꯅꯦ ꯑꯗꯨꯒ ꯏꯀ꯭ꯋꯥꯃꯦꯔꯥꯏꯟꯒ ꯁꯤꯖꯤꯟꯅꯕ ꯌꯥꯏꯀꯣ ꯑꯗꯨꯒ ꯄꯣꯠꯁꯦ ꯑꯩꯈꯣꯏꯅ ꯗꯣꯅꯦꯁꯟꯒꯨꯝꯕ ꯇꯧꯒꯦ ꯈꯣꯠꯀꯦ ꯍꯥꯏꯔꯒꯗꯤ ꯌꯦꯂꯣ ꯀꯂꯔꯒꯤꯀꯣ ꯆꯥꯅꯕ ꯍꯋꯥꯏ ꯑꯣꯏꯔꯣ ꯑꯃ ꯑꯣꯏꯔꯣ ꯅꯠꯇ꯭ꯔꯒ ꯏꯟꯖꯥꯡ ꯅꯥꯄꯤꯗꯁꯨ ꯂꯩꯅꯀꯣ ꯍꯪꯒꯄꯥꯟ ꯃꯆꯨꯒꯤ ꯄꯣꯠ ꯍꯥꯏꯔꯒꯗꯤ ꯃꯥꯏꯔꯦꯟ ꯀꯩꯀꯥꯁꯨ ꯍꯪꯒꯄꯥꯟ ꯑꯣꯏꯅꯀꯣ ꯑꯗꯨꯒꯨꯝꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯀꯩꯅꯣ ꯇꯧꯔꯦꯀꯣ ꯑꯗꯨ ꯁꯤ ꯃꯌꯥꯝꯁꯦ ꯍꯥꯞꯄꯤꯕ ꯌꯥꯏꯀꯣ ꯑꯗꯣ ꯁꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯂꯩꯔꯦꯀꯣ ꯑꯗꯣ ꯃꯈꯥ ꯇꯥꯕ ꯑꯗꯨꯝ ꯑꯩꯅ ꯍꯥꯏꯁꯦ ꯚꯤꯗꯤꯑꯣꯁꯦ ꯅꯝꯕ ꯍꯧꯔꯀꯥꯟꯗ ꯑꯩꯅ ꯍꯥꯏꯍꯧꯗꯕꯒꯤ ꯑꯃꯨꯛ ꯁꯤꯁꯦ ꯇꯣꯉꯥꯟꯅ ꯅꯝꯃꯒ ꯃꯃꯥꯡꯗ ꯊꯥꯡꯒꯠꯂꯒ ꯍꯥꯞꯄꯛꯄꯅꯤꯀꯣ ꯃꯔꯛꯇ ꯔꯥಶꯤ ꯈꯔꯗ ꯑꯩ ꯍꯥꯏꯔꯛꯄꯁꯨ ꯌꯥꯏꯀꯣ ꯑꯗꯨꯅ ꯀꯟꯐ꯭ꯌꯨꯖ ꯆꯠꯄꯤꯒꯅꯨ ꯃꯌꯥꯝ ꯊꯦꯡꯛ ꯌꯨ
ꯑꯩꯈꯣꯏꯒꯤ ꯂꯥꯛꯏꯕ ꯖꯨꯟ ꯊꯥꯁꯤꯒꯤ ꯀꯩꯅꯣ ꯌꯦꯡꯁꯦꯀꯣ ꯍꯥꯏꯗꯤ ꯀꯥꯔꯗ ꯔꯤꯗꯤꯡꯀꯣ ꯏꯄꯣꯛ ꯅꯨꯃꯤꯠꯀꯤꯗꯤ ꯍꯥꯞꯈ꯭ꯔꯦ ꯔꯥಶꯤꯒꯤ ꯃꯇꯨꯡ ꯏꯟꯅꯀꯣ ꯑꯗꯣ ꯔꯥಶꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯀꯔꯝꯕ crystal ꯅꯠꯇ꯭ꯔꯒ ꯍꯥꯏꯗꯤ ꯀꯔꯝꯕ ꯔꯦꯃꯤꯗꯤꯁꯀꯨꯝꯕ ꯍꯥꯏꯔꯁꯤꯅꯦꯀꯣ ꯍꯥꯏꯗꯤ ꯁꯨꯝ ꯑꯩꯈꯣꯏꯅ ꯇꯧꯊꯣꯛꯄ ꯌꯥꯕꯁꯦ ꯑꯃꯨꯛꯀ ꯍꯦꯟꯅ ꯐꯅꯕꯒꯤꯗꯃꯛꯇꯀꯣ ꯍꯥꯏꯗꯤ ꯁꯝꯅ ꯍꯥꯏꯔꯕꯗ ꯃꯦꯁ ꯔꯥశꯤꯗ ꯍꯥꯏꯗꯤ ꯀꯩ ꯇꯧꯕ ꯌꯥꯒꯗꯒꯦ ꯀꯔꯝꯕ crystal ꯁꯤꯖꯤꯟꯅꯕ ꯌꯥꯒꯗꯒꯦ ꯅꯠꯇ꯭ꯔꯒ ꯍꯥꯏꯗꯤ ꯁꯨꯝ ꯑꯩꯅ ꯃꯤꯉꯣꯟꯗ ꯗꯣꯅꯦꯁꯟꯒꯨꯝꯕ ꯇꯧꯅꯕ ꯄꯣꯠꯇꯨꯅꯤ ꯀꯩ ꯍꯥꯏꯁꯦ ꯑꯇꯥꯡꯕ ꯄꯣꯠ ꯑꯝꯇ ꯅꯠꯇꯦꯀꯣ ꯍꯥꯏꯗꯤ ꯀꯩꯅꯣꯝꯃ ꯃꯤꯒꯤ ꯃꯇꯦꯡ ꯇꯧꯕꯤꯕ ꯃꯇꯝꯗ ꯍꯥꯏꯗꯤ ꯄꯔꯇꯤꯀꯨꯂꯔꯂꯤ ꯁꯤꯒꯤ ꯄꯣꯠꯁꯤꯃ ꯑꯣꯏꯅ ꯂꯩꯔꯒ ꯃꯇꯦꯡꯒꯨꯝꯕ ꯇꯧꯕꯤꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯗꯨꯅ ꯑꯩ ꯑꯗꯨꯝ ꯏꯁꯥꯒꯤ ꯔꯥಶꯤꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯗꯨꯝ ꯍꯥꯏꯔꯛꯑꯒꯦꯀꯣ ꯑꯍꯥꯟꯕ ꯑꯩꯈꯣꯏꯒꯤꯀꯣ ꯃꯦꯁ ꯔꯥಶꯤꯗꯒꯤ ꯍꯧꯔꯁꯦꯀꯣ ꯍꯥꯏꯗꯤ ꯃꯦꯁ ꯔꯥಶꯤꯒꯤ ꯍꯥꯟꯅ ꯀꯥꯔꯗꯀꯤ ꯃꯦꯁꯦꯖ ꯌꯦꯡꯉꯁꯦ ꯑꯗꯨꯒ ꯆꯥꯟꯅꯕ crystal ꯑꯗꯨꯒ ꯍꯥꯏꯗꯤꯀꯣ ꯈꯤꯇꯪ ꯑꯃꯨꯛꯀ ꯍꯦꯟꯅ ꯐꯅꯕꯀꯣ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯍꯥꯏꯇꯥꯔꯦꯀꯣ ꯍꯟꯗꯛꯀꯤ ꯃꯟꯊꯁꯦ ꯑꯃꯨꯛꯀ ꯍꯦꯟꯅ ꯐꯅꯕ ꯀꯩ ꯇꯧꯕ ꯌꯥꯒꯗꯒꯦ ꯑꯗꯨ ꯌꯦꯡꯃꯤꯟꯅꯔꯁꯦ ꯑꯗꯣ ꯂꯧꯊꯣꯛꯇꯧꯔꯤꯕ ꯀꯥꯔꯗꯁꯦ ꯀꯥꯔꯗ ꯑꯍꯨꯝ ꯈꯛꯇꯪ ꯂꯧꯊꯣꯛꯀꯦ ꯀꯥꯔꯗ ꯑꯍꯨꯝꯁꯦ ꯀꯔꯤꯌꯔ ꯍꯥꯏꯔꯒꯗꯤ ꯍꯥꯏꯗꯤ ꯊꯕꯛ ꯏꯪꯈꯥꯡꯒꯤꯁꯨ ꯂꯩꯔꯦ ꯕꯤꯖꯤꯅꯦꯁꯀꯤꯁꯨ ꯑꯣꯏꯔꯦ ꯅꯠꯇ꯭ꯔꯒ ꯍꯥꯏꯗꯤ ꯑꯃ ꯍꯦꯛꯇ ꯍꯥꯏꯔꯒꯗꯤ ꯂꯥꯛꯀꯗꯧꯔꯤꯕꯒꯤ ꯃꯇꯥꯡꯗ ꯑꯣꯏꯔꯣꯀꯣ ꯍꯥꯏꯗꯤ ꯀꯔꯤꯌꯔꯅꯦ ꯔꯤꯂꯦꯁꯟꯁꯤꯞꯅꯦ ꯍꯦꯜꯊꯅꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯀꯥꯔꯗ ꯑꯍꯨꯝ ꯈꯛꯇꯪ ꯂꯧꯊꯣꯛꯑ ꯌꯦꯡꯉꯁꯦꯀꯣ ꯑꯗꯣ ꯁꯤꯗꯒꯤ ꯑꯩ 3 ꯀꯥꯔꯗ ꯈꯛꯇꯪ ꯂꯧꯊꯣꯛꯆꯒꯦꯀꯣ ꯑꯍꯥꯟꯕꯁꯦ ꯍꯥꯏꯗꯤ ꯀꯔꯤꯌꯔꯒꯤ ꯃꯇꯥꯡꯗ ꯌꯦꯡꯉꯁꯦ ꯁꯦꯀꯦꯟꯁꯤꯅ ꯑꯩꯈꯣꯏꯒꯤ ꯔꯤꯂꯦꯁꯟꯁꯤꯞꯀꯤ ꯃꯇꯥꯡꯗ ꯌꯦꯡꯉꯁꯦ ꯑꯗꯨꯒ ꯊꯔꯗꯁꯤꯅ ꯑꯩꯈꯣꯏꯒꯤ ꯍꯦꯜꯊꯀꯤ ꯀꯩꯒꯤ ꯍꯥꯏꯇꯥꯔꯦ ꯍꯛꯆꯥꯡꯅ ꯀꯃꯥꯏꯅ ꯇꯧꯒꯗꯒꯦ ꯈꯣꯠꯀꯗꯒꯦ ꯍꯥꯏꯕꯅꯆꯤꯡꯕ ꯑꯗꯨꯝꯕ ꯃꯌꯥꯝꯗꯀꯣ ꯈ꯭ꯋꯥꯏ ꯐꯥꯔꯁꯀꯣ ꯀꯔꯤꯌꯔꯒꯤ ꯑꯣꯏꯅ ꯍꯥꯏꯔꯒꯗꯤꯀꯣ ꯍꯧꯖꯤꯛ ꯇꯧꯒꯦ ꯍꯥꯏꯅ ꯈꯜꯂꯤꯕ ꯄꯥꯡꯊꯣꯛꯀꯦ ꯍꯥꯏꯅ ꯈꯜꯂꯤꯕ ꯃꯌꯥꯝꯗꯣ ꯄꯥꯡꯊꯣꯛꯄꯤꯕ ꯌꯥꯔꯦꯀꯣ ꯍꯧꯖꯤꯛꯁꯦ ꯈꯜꯂꯒ ꯂꯩꯒꯅꯨ ꯍꯥꯏꯗꯤ ꯑꯗꯨꯝ ꯈꯜꯂꯒ ꯂꯩꯔꯤꯉꯩꯗ ꯈꯜꯂꯒ ꯑꯗꯨꯝ ꯂꯩꯍꯧꯔꯅꯦꯕꯀꯣ ꯑꯗꯨꯗꯨꯅ ꯍꯥꯏꯗꯤ ꯑꯦꯛꯁꯟ ꯂꯧꯕꯤꯕ ꯇꯧꯒꯦ ꯍꯥꯏꯅ ꯈꯜꯂꯤꯕ ꯄꯣꯠꯇꯣ ꯑꯦꯛꯁꯟ ꯂꯧꯕꯤꯌꯣ ꯑꯗꯨꯒ ꯑꯃꯅ ꯂꯩꯅꯀꯣ ꯍꯥꯏꯗꯤ ꯊꯣꯛꯂꯛꯑꯣ ꯍꯥꯏꯗꯤ ꯈꯜꯂꯒ ꯂꯩꯒꯅꯣ ꯍꯥꯏꯗꯤ ꯑꯩ ꯉꯝꯗ꯭ꯔꯗꯤ ꯀꯃꯥꯏꯅ ꯇꯧꯒꯗꯒꯦ ꯁꯤꯁꯦ ꯑꯩꯗꯣ ꯈꯟꯖꯥꯟꯅꯔꯝꯕ ꯌꯥꯕꯁꯦ ꯍꯥꯏꯗꯤ ꯑꯩꯗ ꯆꯪꯁꯤꯜꯂꯨꯔꯒ ꯑꯩꯗꯣ ꯉꯝꯗ꯭ꯔꯒꯗꯤ ꯀꯥꯏꯅꯒ ꯈꯜꯂꯒ ꯂꯩ ꯆꯪꯁꯤꯜꯂꯣ ꯀꯩꯁꯨ ꯀꯥꯏꯗꯦ ꯍꯥꯏꯗꯤ ꯆꯪꯁꯤꯟꯕ ꯃꯇꯝꯗꯀꯣ ꯑꯩꯉꯣꯟꯗ ꯀꯥꯟꯅꯕ ꯂꯥꯛꯀꯅꯤ ꯑꯩꯉꯣꯟꯗ ꯒ꯭ꯔꯣꯠ ꯂꯥꯛꯀꯅꯤ ꯑꯩꯉꯣꯟꯗ ꯄ꯭ꯔꯣꯒ꯭ꯔꯦꯁ ꯂꯥꯛꯀꯅꯤ ꯂꯝ ꯆꯠꯀꯦ ꯀꯥꯏꯅ ꯈꯜꯂꯒ ꯂꯩꯕ ꯑꯣꯏꯇꯥꯔꯦ ꯊꯕꯛ ꯇꯧꯕꯒꯤꯗꯃꯛꯇ ꯑꯇꯣꯞꯄ ꯂꯝ ꯑꯃꯗ ꯆꯠꯂꯒ ꯇꯧꯒꯦ ꯀꯥꯏꯅ ꯈꯜꯂꯒꯗꯤ ꯑꯗꯨꯁꯨ ꯇꯧꯕꯤꯕ ꯌꯥꯏꯀꯣ ꯊꯣꯛꯂꯛꯑꯣ ꯀꯝꯐꯔꯠ ꯂꯦꯕꯦꯜꯗꯒꯤ ꯂꯝꯗ ꯆꯠꯄ ꯍꯥꯏꯕꯁꯤꯗꯅꯕꯨ ꯁꯨꯃꯥꯏꯅ ꯇꯧꯋꯤꯅꯀꯣ ꯉꯁꯥꯏꯒꯤ ꯌꯨꯝꯗꯗꯤ ꯏꯃꯥ ꯍꯣꯏ ꯀꯔꯤ ꯍꯣꯏ ꯏꯆꯦ ꯍꯣꯏ ꯀꯌꯥ ꯆꯥꯛ ꯏꯟꯖꯥꯡꯗꯣ ꯂꯣꯏꯅ ꯊꯣꯡꯉꯒ ꯄꯤꯖꯗꯣꯏꯅꯦꯕ ꯉꯁꯥꯏꯒꯤ ꯃꯄꯥꯟ ꯂꯝꯗ ꯊꯕꯛ ꯇꯧꯔꯒꯗꯤ ꯅꯠꯇ꯭ꯔꯒ ꯌꯨꯝꯗꯩ ꯊꯣꯛꯂꯛꯄ ꯃꯇꯝꯗꯗꯤ ꯏꯁꯥ ꯏꯊꯟꯇ ꯊꯣꯡꯉꯅꯤ ꯏꯁꯥ ꯏꯊꯟꯇ ꯆꯥꯔꯅꯤ ꯏꯁꯥ ꯏꯊꯟꯇ ꯐꯤꯔꯣꯟ ꯁꯨꯔꯅꯤ ꯏꯁꯥ ꯏꯊꯟꯇ ꯀꯣꯟ ꯐꯦꯡꯉꯅꯤ ꯀꯝꯐꯔꯠ ꯖꯣꯟꯗꯣ ꯊꯣꯛꯂꯛꯑꯦꯅ ꯇꯥꯔꯒꯗꯤ ꯑꯗꯨꯗꯨꯅ ꯍꯥꯏꯗꯤ ꯁꯝꯇꯥꯏꯝ ꯀꯝꯐꯔꯠ ꯖꯣꯟꯗꯒꯤ ꯊꯕꯛ ꯊꯣꯛꯂꯛꯑꯒ ꯍꯥꯏꯗꯤ ꯃꯄꯥꯟꯗ ꯀꯔꯤ ꯇꯧꯔꯤꯒꯦ ꯍꯥꯏꯗꯤ ꯃꯌꯥꯝ ꯀꯃꯥꯏꯅ ꯁ꯭ꯇ꯭ꯔꯒꯜ ꯇꯧꯔꯤꯒꯦ ꯈꯣꯠꯂꯤꯒꯦ ꯍꯥꯏꯕꯗꯣ ꯑꯗꯨꯝꯕ ꯃꯌꯥꯝꯗꯣ ꯌꯦꯡꯉꯣꯕ ꯑꯗꯨꯗꯕꯨ ꯒ꯭ꯔꯣꯠ ꯂꯥꯛꯀꯗꯕꯅꯤꯀꯣ ꯑꯩꯈꯣꯏꯒꯤ ꯂꯥꯏꯐꯁꯤꯗꯀꯣ ꯑꯗꯨꯗꯨꯅ ꯁꯝꯇꯥꯏꯝ ꯍꯥꯏꯗꯤ ꯀꯝꯐꯔꯠ ꯖꯣꯟꯗꯒꯤ ꯊꯣꯛꯂꯛꯑꯒ ꯊꯕꯛ ꯇꯧꯕ ꯃꯇꯝꯗ ꯑꯀꯥꯏꯕ ꯀꯩꯝꯇ ꯂꯩꯇꯦꯀꯣ ꯊꯕꯛꯀꯤ ꯑꯣꯏꯅ ꯍꯥꯏꯔꯒꯗꯤ ꯄꯥꯡꯊꯣꯛꯀꯦ ꯍꯥꯏꯅ ꯈꯜꯂꯤꯕ ꯈꯣꯠꯂꯤꯕ ꯃꯌꯥꯝꯗꯣ ꯐꯖꯅ ꯄꯥꯡꯊꯣꯛꯄꯤꯌꯨꯀꯣ ꯔꯤꯂꯦꯁꯟꯁꯤꯞ ꯈꯇꯪ ꯅꯨꯡꯉꯥꯏꯇ꯭ꯔꯦꯀꯣ ꯁꯨꯃꯥꯏꯅ ꯂꯩꯁꯦꯀꯣ ꯔꯤꯂꯦꯁꯟꯁꯤꯞꯁꯤꯗ ꯍꯥꯏꯗꯤ ꯀꯣꯟꯐ꯭ꯂꯤꯛꯀꯨꯝꯕ ꯂꯩꯕ ꯈꯣꯠꯄ ꯃꯣꯠ ꯇꯤꯟꯅꯗꯕꯅꯤ ꯈꯪꯗꯦ ꯑꯃꯅꯤ ꯈꯪꯗꯦ ꯑꯃꯅ ꯉꯥꯡꯕ ꯑꯃꯅ ꯇꯥꯟꯅꯗꯕ ꯈꯣꯠꯇꯕ ꯑꯗꯨꯃꯥꯏꯅ ꯈꯔ ꯂꯩꯀꯣ ꯑꯗꯨ ꯇꯥꯔꯒꯗꯤ ꯈꯤꯇꯪ ꯑꯃꯅ ꯍꯜꯂꯣ ꯍꯥꯏꯔꯒꯗꯤ ꯁꯨꯃꯥꯏꯅ ꯂꯥꯛꯑꯕꯅꯤꯅꯀꯣ ꯍꯥꯏꯗꯤ ꯍꯧꯖꯤಕ್ ꯌꯦꯡꯉꯤꯕ ꯑꯩ ꯏꯁꯥꯅ ꯌꯦꯡꯉꯦꯅ ꯈꯜꯂ ꯇꯥꯔꯒꯗꯤ ꯔꯤꯂꯦꯁꯟꯁꯤꯞꯁꯦ ꯍꯟꯗꯛꯀꯤ ꯀꯩꯅꯣꯁꯤꯗꯤ ꯈꯤꯇꯪ ꯀ꯭ꯂꯥꯁꯤꯡ ꯄꯔꯁꯅꯦꯂꯤꯇꯤꯁꯀꯨꯝꯕ ꯍꯥꯏꯔꯁꯤꯅꯦꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔ ꯂꯩꯀꯣ ꯍꯥꯏꯗꯤ ꯉꯁꯥꯏ ꯏꯔꯤꯇꯦꯠ ꯑꯣꯏꯕ ꯐ꯭ꯔꯁꯇ꯭ꯔꯦꯁꯟ ꯑꯣꯏꯕꯅꯤ ꯈꯪꯗꯦ ꯑꯃꯅꯤ ꯈꯪꯗꯦ ꯀꯟꯇ꯭ꯔꯣꯜ ꯉꯝꯗꯕꯅꯤ ꯈꯪꯗꯦꯀꯣ ꯍꯥꯏꯗꯤ ꯉꯁꯥꯏꯒꯤ ꯑꯩꯅ ꯉꯥꯡꯕ ꯄꯣꯠꯁꯦ ꯃꯥꯅ ꯇꯥꯗꯕꯅꯤ ꯈꯪꯗे ꯇꯥꯔꯒꯗꯤ ꯖꯁ ꯑꯃꯅ ꯀ꯭ꯋꯥꯏꯠ ꯑꯣꯏꯔꯒꯗꯤ ꯍꯥꯏꯗꯤ ꯀꯩꯅꯣ ꯇꯧꯗꯦꯅꯈꯟꯅꯕ ꯈꯣꯠꯄꯁꯦ ꯍꯥꯏꯗꯤ ꯑꯃꯅ ꯁꯨꯝ ꯉꯥꯡꯉꯁꯨ ꯑꯃꯅ ꯑꯃꯨꯛ ꯈꯨꯝꯅ ꯂꯩꯔꯒꯗꯤ ꯈꯟꯅꯕ ꯍꯥꯏꯕꯗꯣ ꯊꯣꯛꯏꯅ ꯑꯗꯨꯅ ꯈꯤꯇꯪ ꯑꯃꯅ ꯍꯟꯕ ꯑꯃ ꯗꯔꯀꯥꯔ ꯑꯣꯏꯀꯣ ꯑꯗꯨꯅ ꯃꯥꯟꯅꯔꯨꯔꯅꯣ ꯌꯥꯔꯤꯉꯩꯀꯣ ꯑꯗꯨꯒ ꯅꯝꯕꯔ 3 ꯀꯣ ꯍꯦꯜꯊꯀꯤ ꯑꯣꯏꯅ ꯍꯥꯏꯇꯥꯔꯦꯀꯣ ꯍꯦꯜꯊꯀꯤ ꯑꯣꯏꯅ ꯍꯥꯏꯔꯒꯗꯤ ꯍꯦꯜꯊꯀꯤ ꯊꯣꯏꯗꯣꯛꯄ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯔꯣꯏ ꯍꯛꯆꯥꯡ ꯅꯨꯡꯉꯥꯏꯒꯅꯤꯀꯣ ꯍꯛꯆꯥꯡ ꯅꯨꯡꯉꯥꯏꯒꯅꯤ ꯑꯗꯨꯝ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯈꯣꯠꯄ ꯑꯗꯨꯃꯥꯏꯅ ꯑꯣꯏꯅ ꯑꯣꯏꯀꯣ ꯍꯛꯆꯥꯡꯒꯤ ꯑꯣꯏꯅ ꯃꯦꯟ ꯑꯣꯏꯅ ꯍꯥꯏꯔꯒꯗꯤꯀꯣ ꯍꯦꯜꯊꯁꯦ ꯒꯨꯗ ꯍꯦꯜꯊ ꯍꯥꯏꯕꯗꯣ ꯑꯗꯨꯝ ꯑꯣꯏꯔꯤꯀꯣ ꯁꯤꯗ ꯑꯗꯣ ꯁꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯀꯥꯔꯗꯀꯤ ꯃꯦꯁꯦꯖ ꯂꯩꯔꯦꯀꯣ ꯑꯗꯣ ꯉꯁꯥꯏ ꯑꯩꯅ ꯍꯥꯏꯗꯣ ꯀ꯭ꯔꯤꯁꯇꯜꯁꯦ ꯑꯩꯈꯣꯏꯒꯤ ꯃꯦꯁ ꯔꯥಶꯤꯒꯤ ꯑꯣꯏꯅꯀꯣ ꯑꯩꯈꯣꯏꯒꯤ ꯔꯦꯗ ꯀꯥꯔꯅꯤꯂꯤꯌꯟ ꯁꯤꯕ ꯌꯥꯏ ꯁꯤꯇ꯭ꯔꯤꯟ ꯁꯤꯕ ꯌꯥꯏꯀꯣ ꯑꯦꯃꯦꯊꯤꯁ ꯁꯤꯕ ꯌꯥꯏꯀꯣ ꯑꯗꯣ ꯉꯁꯥꯏꯒꯤ ꯁꯤ ꯑꯍꯨꯝꯁꯦ ꯂꯣꯏꯅ ꯄꯨꯟꯖꯜꯂ ꯁꯤꯌꯨ ꯍꯥꯏꯕ ꯅꯠꯇꯦꯀꯣ ꯍꯥꯏꯗꯤ ꯑꯃ ꯁꯨꯝ ꯑꯃꯃꯝꯅꯦꯕ ꯑꯩ ꯁꯨꯝ ꯍꯥꯏꯁꯦꯀꯣ ꯑꯍꯨꯝꯁꯤ ꯃꯅꯨꯡꯗ ꯑꯃꯈꯛꯇꯪ ꯑꯗꯨꯝ ꯌꯨꯁ ꯇꯧꯔꯁꯨ ꯌꯥꯏꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏꯅꯀꯣ ꯃꯤꯉꯣꯟꯗ ꯑꯩ ꯉꯁꯥꯏ ꯍꯥꯏꯕꯗꯣ ꯀꯩꯅꯣꯝꯃ ꯁꯨꯝ ꯄꯤꯊꯣꯛꯑꯣ ꯗꯣꯅꯦꯁꯟ ꯇꯧ ꯏꯄꯣꯛ ꯅꯨꯃꯤꯠꯀꯨꯝꯕꯗ ꯍꯥꯏꯔꯁꯤꯅꯦ ꯏꯄꯣꯛ ꯅꯨꯃꯤꯠꯁꯤꯗ ꯍꯥꯏꯗꯤ ꯍꯋꯥꯏ ꯍꯥꯏꯔꯁꯤꯅꯦꯀꯣ ꯍꯋꯥꯏ ꯈꯤꯇꯪ ꯉꯥꯡꯇꯛ ꯇꯧꯕ ꯍꯥꯏꯔꯒꯗꯤ ꯃꯨꯁꯣꯔꯤꯒꯨꯝꯕ ꯀꯩꯒꯨꯝꯕꯁꯦ ꯍꯥꯏꯇꯥꯔꯦ ꯈꯤꯇꯪ ꯂꯩꯔꯒ ꯃꯤꯉꯣꯟꯗ ꯄꯤꯕꯒꯨꯝꯕ ꯑꯗꯨꯒ ꯅꯠꯇ꯭ꯔꯒꯁꯨ ꯍꯥꯏꯗꯤ ꯑꯉꯥꯡꯕ ꯃꯆꯨꯒꯤ ꯆꯥꯅꯕ ꯍꯥꯏꯔꯁꯤꯅꯦꯀꯣ ꯑꯉꯥꯡꯕ machuggi chaanaba athumba angangba len jalebi se akhoi gi angangba oina ko adu oiro natraga kamensen ba oiro ama oiro ko hadi kitang mingonda donation gumba kai gumba dana tawbiyo hadi khara chabi gadaba imung da piyo ko hadi akhoi mari mata da pungpi da bisanaba nataba hadi tasengna khangnadaba mi hadi aina cpu matam da hadi ma je soidana sinagani ko mo imung da kanagani ko habado adumai tawraga adu khalaga oina pibi ba hai tare ko matanggi sina ko akoi gi Brisha Rashi gi yengase ko hadi Taurus ki ko Brisha Rashi gi se ahamada card ahum katang lo thuase ko
ꯀꯥꯔꯠ ꯑꯍꯨꯝꯒꯤ ꯃꯇꯨꯡꯗ ꯑꯩ ꯉꯁꯥꯏ ꯈ꯭ꯔꯤꯁꯇꯦꯜ ꯑꯣꯏꯔꯣ ꯑꯗꯨꯒ ꯁꯨꯝ ꯇꯧꯒꯗꯕ ꯄꯣꯠꯇꯣ ꯀꯩꯅꯣ ꯍꯥꯏꯕꯗꯣ ꯑꯗꯨꯁꯨ ꯍꯥꯏꯖꯔꯛꯑꯒꯦꯀꯣ ꯁꯤꯗꯁꯨ ꯑꯗꯨꯝ ꯑꯩꯅ ꯁꯤꯗ 3 ꯀꯥꯔꯠ ꯇꯧꯊꯣꯛꯑꯦꯀꯣ ꯑꯍꯥꯟꯕ ꯀꯔꯤꯌꯔ ꯀꯣ ꯀꯔꯤꯌꯔꯁꯦ ꯒꯥꯏꯗꯦꯟꯁꯀꯤ ꯃꯇꯨꯡ ꯏꯟꯅ ꯆꯠꯂꯣ ꯍꯥꯏꯗꯤ ꯃꯤꯉꯣꯟꯗꯒꯤꯀꯣ ꯍꯥꯏꯗꯤ ꯒꯥꯏꯗꯀꯨꯝꯕ ꯀꯩꯒꯨꯝꯕ ꯂꯧꯀꯣ ꯍꯥꯏꯗꯤ ꯏꯁꯥ ꯏꯊꯟꯗ ꯍꯥꯏꯗꯤ ꯄꯦꯔꯦꯟꯁꯇꯒꯤꯅꯦ ꯈꯪꯗꯦ ꯑꯩꯒꯤ ꯀꯩ ꯍꯥꯏꯅꯤ ꯑꯣꯖꯥ ꯒꯨꯔꯨꯗꯩꯅꯤ ꯈꯪꯗꯦ ꯒꯥꯏꯗꯀꯨꯝꯕ ꯂꯧꯔꯒ ꯍꯥꯏꯗꯤ ꯑꯗꯨꯗꯣ ꯐꯣꯂꯣ ꯇꯧꯔꯒ ꯆꯠꯂꯣꯕ ꯃꯤꯉꯣꯟꯗꯒꯤ ꯏꯁꯥ ꯏꯊꯟꯗ ꯗꯤꯁꯤಷꯟ ꯃꯦꯀꯤꯡ ꯀꯩꯁꯨꯕꯨꯗꯤ ꯀꯥꯏꯗꯦꯀꯣ ꯑꯗꯣ ꯒꯥꯏꯗꯦꯟꯁ ꯑꯃꯒ ꯂꯣꯏꯅꯅ ꯆꯠꯂꯒꯗꯤ ꯀꯩꯅꯣ ꯇꯧꯒꯅꯤꯀꯣ ꯐꯒꯅꯤꯀꯣ ꯁꯝꯅ ꯍꯥꯏꯔꯕꯗ ꯐꯦꯃꯤꯂꯤꯗ ꯉꯁꯥꯏ ꯍꯁꯕꯦꯟ ꯋꯥꯏꯐ ꯂꯩꯃꯤꯟꯅꯔꯦꯅ ꯈꯜꯂꯁꯦ ꯋꯥꯏꯐꯇꯨꯅ ꯍꯥꯏꯗꯤ ꯍꯁꯕꯦꯟꯗꯒꯤ ꯍꯥꯏꯗꯤ ꯑꯩ ꯁꯤ ꯇꯧꯒꯦꯅ ꯈꯜꯂꯦ ꯇꯥꯔꯒꯗꯤ ꯀꯃꯥꯏꯅ ꯇꯧꯕ ꯈꯣꯠꯄ ꯍꯥꯏꯗꯤ ꯑꯃꯅ ꯑꯃꯒꯤ ಒಪಿನಿಯನ್ꯒꯨꯝꯕ ꯂꯧꯅꯕ ꯈꯣꯠꯅꯕꯀꯣ ꯍꯥꯏꯁꯤ ꯐꯩꯀꯣ ꯑꯗꯨꯒ ರಿಲೇಶನ್ಶಿಪ್ ꯀꯣ ರಿಲೇಶನ್ಶಿಪ್ꯁꯦ ꯁꯤ ꯂꯩꯁꯦꯀꯣ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯇꯦꯀꯣ ರಿಲೇಶನ್ಶಿಪ್ꯀꯤ ꯑꯣꯏꯅ ꯍꯥꯏꯔꯒꯗꯤꯀꯣ ꯍꯥꯏꯗꯤ ꯁꯤꯗ ꯔꯤꯄ꯭ꯔꯦꯖꯦꯟ ꯇꯧꯔꯤꯁꯦ ꯌꯥꯝꯅ ꯃꯈꯣꯡ ꯀꯩ ꯍꯥꯏꯅꯤ ꯆꯦꯠꯄ ꯑꯣꯏꯕꯗꯣ ರಿಲೇಶನ್ಶಿಪ್ꯁꯦꯀꯣ ರಿಲೇಶನ್ಶಿಪ್ꯁꯦ ꯑꯗꯨꯝ ꯆꯦꯠꯄ ꯈꯣꯠꯄ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯑꯣꯏꯒꯅꯤ ꯑꯗꯨꯒ ꯑꯃꯔꯣꯝꯗ ꯍꯥꯏꯗꯤ ꯌꯥꯝꯅꯁꯨ ꯐꯣꯀꯁ ꯇꯧꯋꯦꯀꯣ ꯍꯥꯏꯗꯤ ꯀꯔꯤꯌꯔꯗ ꯀꯩꯗ ꯑꯅꯤꯃꯛ ꯍꯥꯏꯔꯁꯤꯅꯦꯀꯣ ꯍꯥꯏꯗꯤ ꯉꯁꯥꯏꯒꯤ ꯀꯄꯜꯁꯦ ꯀꯩꯅꯣꯗ ꯍꯥꯏꯔꯁꯤꯅꯦꯀꯣ ꯍꯥꯏꯗꯤ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯕꯗ ꯍꯥꯏꯗꯤ ꯃꯥꯒꯤ ꯐꯤꯜꯗꯨꯗ ꯍꯦꯟꯅ ꯀꯩꯅꯣ ꯇꯧꯔꯒ ꯑꯔꯅꯤꯡ ꯀꯃꯥꯏꯅ ꯇꯧꯒꯗꯒꯦ ꯀꯔꯤꯌꯔ ꯀꯃꯥꯏꯅ ꯁꯦꯝꯒꯗꯒꯦ ꯈꯣꯠꯀꯗꯒꯦ ꯍꯥꯏꯕꯒꯤ ꯑꯗꯣꯝꯗ ꯑꯃꯅ ꯑꯃꯒꯤ ꯑꯗꯨꯝ ꯁꯞꯄꯣꯔꯠꯀꯨꯝꯕ ꯄꯤꯅꯒꯅꯤꯀꯣ ꯁꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯀꯔꯤꯌꯔꯒꯤ ꯂꯩꯔꯦꯀꯣ ꯍꯦꯜꯊ ꯀꯣ ꯍꯦꯜꯊꯇꯤ ꯈꯤꯇꯪ ꯀꯩꯅꯣ ꯅꯨꯡꯉꯥꯏꯇꯕ ꯌꯥꯏꯀꯣ ꯍꯦꯜꯊ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇꯕ ꯌꯥꯏ ꯆꯠꯊꯣꯛ ꯈꯣꯠꯊꯣꯛꯄ ꯃꯇꯝꯗ ꯈꯤꯇꯪ ꯆꯦꯛꯁꯤꯟꯕ ꯈꯣꯠꯆꯟꯕꯀꯣ ꯇꯨꯕ ꯈꯣꯠꯄ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒꯀꯣ ꯑꯗꯨꯝꯕ ꯌꯥꯎꯗꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯗꯤ ꯁꯝꯅ ꯍꯥꯏꯔꯕ ꯗꯣꯂꯥꯟꯗꯒꯤ ꯀꯨꯝꯊꯩꯌꯦꯅ ꯈꯜꯂꯦ ꯗꯣꯂꯥꯟꯗꯒꯤ ꯀꯨꯝꯊꯕ ꯃꯇꯝꯗ ꯍꯥꯏꯗꯤ ꯂꯩꯅ ꯒ꯭ꯔꯣꯡ ꯆꯦꯟꯊꯕꯒꯤ ꯃꯍꯨꯠꯇ ꯇꯞ ꯇꯞꯅꯒ ꯆꯠꯂꯣꯕ ꯑꯗꯨꯝ ꯍꯥꯏꯗꯤ ꯈꯤꯇꯪ ꯑꯣꯟꯊꯕꯒꯤ ꯇꯥꯏꯞꯇ ꯀꯥꯔꯠ ꯑꯃ ꯂꯥꯛꯏꯁꯦ ꯍꯥꯏꯗꯤ ꯇꯥꯋꯔꯗꯒꯤ ꯇꯥꯕꯒꯤ ꯇꯥꯏꯞꯇ ꯁꯨꯃꯥꯏꯅ ꯂꯥꯛꯏꯁꯦꯀꯣ ꯑꯗꯨꯗꯨꯅ ꯍꯥꯏꯗꯤ ꯌꯥꯔꯤꯉꯩ ꯊꯕꯛ ꯆꯠꯊꯣꯛꯄ ꯃꯇꯝꯗ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯒꯥꯔꯤ ꯊꯧꯕ ꯃꯇꯝꯗ ꯍꯥꯏꯗꯤ ꯂꯥꯏꯕꯛ ꯀꯠꯂꯒ ꯈꯣꯠꯂꯒ ꯑꯗꯨꯃꯥꯏꯅ ꯆꯠꯂꯦꯗꯅꯀꯣ ꯁꯦꯝ ꯑꯗꯨꯃꯥꯏꯅ ꯍꯥꯏꯇꯥꯔꯦꯀꯣ ꯍꯥꯏꯗꯤ ꯈꯤꯇꯪ ꯏꯁꯥꯅ ꯑꯃꯨꯛꯀ ꯍꯦꯟꯅ ꯑꯂꯔꯠ ꯑꯣꯏꯕꯤꯌꯣ ꯁꯤꯒꯤ ꯄꯣꯠꯁꯤꯗꯅꯀꯣ ꯍꯥꯏꯗꯤ ꯅꯥꯅꯤ ꯈꯣꯠꯅꯤ ꯍꯥꯏꯕꯗꯤ ꯈꯤꯇꯪ ꯀꯩꯁꯨ ꯅꯠꯇꯕꯗ ꯍꯥꯏꯗꯤ ꯕꯥꯊꯔꯨꯝꯗ ꯇꯨꯁꯟꯕꯁꯨ ꯌꯥꯎꯋꯦ ꯅꯠꯇ꯭ꯔꯒ ꯏꯃꯨꯡꯗ ꯈꯨꯗꯤ ꯊꯤꯕꯁꯨ ꯌꯥꯎꯋꯦꯗꯀꯣ ꯑꯗꯨꯝꯕ ꯃꯌꯥꯝꯗꯣ ꯊꯣꯛꯇꯅꯕꯒꯤꯗꯃꯛꯇꯀꯣ ꯁꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯒꯤ ꯂꯩꯔꯦꯀꯣ ꯍꯥꯏꯗꯤ ꯕ꯭ꯔꯤꯁ ꯔꯥಶꯤꯒꯤ ꯂꯩꯔꯦꯀꯣ ꯃꯊꯪꯒꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯃꯤꯊꯨꯟ ꯔꯥಶꯤꯒ ꯑꯃꯨꯛ ꯌꯦꯡꯃꯤꯟꯅꯔꯁꯦ ꯃꯊꯪꯒꯤꯁꯤꯅ ꯃꯤꯊꯨꯟ ꯔꯥಶꯤꯒꯤꯀꯣ ꯃꯤꯊꯨꯟ ꯔꯥಶꯤꯒꯤꯁꯦ ꯀꯔꯤꯌꯔꯒꯤ ꯃꯇꯥꯡꯗ ꯂꯥꯛꯑꯁꯤꯅꯦꯀꯣ ꯀꯔꯤꯌꯔ ꯑꯣꯏꯔꯣ ꯊꯕꯛ ꯑꯣꯏꯔꯣ ꯕꯤꯖꯅꯦꯁ ꯑꯣꯏꯔꯣ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯇꯧꯔꯤꯕ ꯊꯕꯛ ꯏꯪꯈꯥꯡꯗꯨꯒꯤ ꯃꯇꯥꯡꯗ ꯂꯥꯛꯑꯁꯦ ꯑꯗꯨꯒꯤ ꯃꯇꯥꯡꯁꯤꯗ ꯂꯥꯛꯄ ꯃꯇꯝꯁꯤꯗꯀꯣ ꯐꯣꯀꯁ ꯊꯝꯃꯣ ꯌꯥꯝꯅꯀꯣ ꯍꯥꯏꯗꯤ ꯊꯕꯛ ꯑꯃꯗ ꯍꯣꯠꯅꯕ ꯂꯦꯞꯀꯅꯣ ꯍꯥꯏꯗꯤ ꯑꯩꯅ ꯊꯕꯛ ꯇꯧꯕ ꯃꯇꯝꯗ ꯌꯥꯝ ꯂꯥꯏꯅ ꯀꯩꯁꯨ ꯁꯨꯝ ꯐꯪꯉꯣꯏꯕ ꯑꯩꯒꯤ ꯑꯣꯏꯅ ꯍꯥꯏꯔꯗꯤ ꯍꯥꯏꯗꯤ ꯃꯤꯁꯦ ꯌꯥꯝ ꯂꯥꯏꯅ ꯐꯪꯕ ꯈꯣꯠꯄ ꯁꯨꯝ ꯌꯥꯎꯋꯦꯅꯀꯣ ꯍꯥꯏꯗꯤ ꯑꯍꯥꯟꯕꯒ ꯄꯩꯈꯥꯒ ꯊꯥ ꯃꯇꯝꯗ ꯁꯠꯀ ꯐꯥꯎꯔꯛꯄ ꯈꯣꯠꯄ ꯑꯗꯨꯃꯥꯏꯅꯒꯨꯝꯕ ꯂꯩ ꯅꯠꯇ꯭ꯔꯒ ꯍꯥꯏꯗꯤ ꯕꯤꯖꯅꯦꯁ ꯇꯧꯋꯦꯅ ꯈꯜꯂꯁꯦ ꯍꯥꯏꯗꯤ ꯐꯦꯃꯤꯂꯤꯁꯅꯒ ꯍꯥꯏꯗꯤ ꯏꯟꯚꯦꯁꯃꯦꯟ ꯑꯃꯒ ꯇꯧꯕꯤꯔꯒ ꯑꯗꯨꯝ ꯃꯁꯥ ꯃꯊꯟꯇ ꯒ꯭ꯔꯣꯠ ꯂꯩꯖꯈꯤꯕ ꯑꯗꯣ ꯏꯁꯥꯒꯤ ꯑꯣꯏꯅ ꯁꯣꯝꯒꯤ ꯑꯣꯏꯅ ꯍꯥꯏꯔꯒꯗꯤꯀꯣ ꯏꯁꯥ ꯏꯊꯟꯇ ꯍꯣꯠꯅꯖꯔꯒ ꯍꯥꯏꯇꯥꯔꯦꯀꯣ ꯃꯥꯏ ꯄꯥꯛꯀꯗꯕ ꯃꯤꯅꯤꯀꯣ ꯑꯗꯨꯗꯨꯅ ꯐꯣꯀꯁ ꯌꯥꯝ ꯊꯝꯃꯣ ꯆꯦꯂꯦꯟꯖꯦꯁ ꯂꯥꯛꯀꯅꯤ ꯑꯣꯕꯁꯇꯦꯀꯜꯁ ꯂꯥꯛꯀꯅꯤ ꯀꯩꯝꯇ ꯈꯟꯒꯅꯣ ꯍꯥꯏꯗꯤ ꯑꯗꯨꯒꯤ ꯆꯦꯂꯦꯟꯖꯦꯁ ꯑꯣꯕꯁꯇꯦꯀꯜꯁ ꯃꯌꯥꯝꯗꯣ ꯍꯥꯏꯇꯥꯔꯦꯀꯣ ꯂꯣꯏꯅ ꯐꯦꯁ ꯇꯧꯔꯒ ꯍꯥꯏꯇꯥꯔꯦ ꯁꯤꯗ ꯂꯥꯛꯏꯁꯦ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯅꯤ ꯑꯩꯉꯣꯟꯗ ꯇꯧꯕ ꯉꯝꯕꯒꯤ ꯑꯩꯉꯣꯟꯗ ꯀꯦꯄꯦꯁꯤꯇꯤ ꯂꯩꯕ ꯍꯥꯏꯇꯥꯔꯦꯀꯣ ꯃꯤ ꯁꯣꯝꯒꯤ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯃꯤꯊꯨꯟ ꯔꯥಶꯤꯒꯤ ꯑꯣꯏꯅ ꯍꯥꯏꯔꯒꯗꯤ ꯑꯩꯅ ꯇꯧꯕ ꯉꯝꯒꯅꯤ ꯑꯗꯨꯗꯨꯅ ꯍꯥꯏꯗꯤ ꯀꯩꯅꯣ ꯇꯧꯕꯤꯒꯅꯣ ꯍꯥꯏꯗꯤ ꯐꯣꯀꯁ ꯃꯥꯡꯍꯟꯕꯤꯒꯅꯣ ꯅꯥꯀꯟꯗ ꯀꯔꯤ ꯇꯧꯔꯤ ꯈꯣꯠꯂꯤ ꯂꯣꯏꯅ ꯑꯦꯚꯣꯏꯗ ꯇꯧꯋꯣ ꯍꯥꯏꯗꯤ ꯃꯥꯅ ꯀꯔꯤ ꯍꯥꯏꯔꯛꯏ ꯑꯩ ꯅꯥꯀꯟꯁꯤꯗ ꯑꯩꯒꯤ ꯀꯂꯤꯛꯅ ꯀꯔꯤ ꯉꯥꯡꯉꯤ ꯀꯩꯅꯣ ꯇꯧꯔꯤ ꯏꯃꯨꯡ ꯃꯅꯨꯡꯅ ꯀꯔꯤ ꯍꯥꯏꯔꯤ ꯑꯗꯨꯝꯕ ꯃꯌꯥꯝꯗꯣ ꯂꯣꯏꯅ ꯈꯇꯪ ꯏꯒꯅꯣꯔ ꯇꯧꯔꯒ ꯑꯩꯒꯤ ꯊꯕꯛꯇ ꯑꯩꯒꯤ ꯀꯔꯤꯌꯔꯗ ꯑꯩꯒꯤ ꯕꯤꯖꯅꯦꯁꯇ ꯀꯩꯗ ꯐꯣꯀꯁ ꯇꯧꯕꯤꯌꯨꯀꯣ ꯔꯤꯂꯦꯁꯟꯁꯤꯞꯁꯦ ꯁꯤꯗ ꯂꯥꯛꯏꯁꯦꯀꯣ khitang adum positive oi ko silai se positive oi wari chhanau adum phajana hadi quality time gumba kai gumba adumaina phajana spend tawminaba hadi lairiba relationship se amuka hena pharakani ko hadi relationship nuaite na traga adum normal ena khala se lairiba relationship se amuka hena phaba khotpa mai ta health ki matang da haraga de katang wakhan je pangkhan da khanjala ko hadi matha pangtha da saraga amuka adumain ta laibagi mong da malai se amuka tumbaga yadabi aduduna sida lairagati ko health ki matang da haragati hadi shima nani ko ni habadi nataba stress logo no ko yam ka hana stress anxiety gumba laiba matam se hadi kana da bada khoida headache hoiraga keno tawina hadi ahing tum dabi ko tabi shugumba mayam se aduduna yaringai unnecessary thoughts unnecessary stress gumba kai gumba logo no matam chana tummo matam chana cha bo khot loinmal to ko hai sida kidang tumba yada bo khot tabagi adum bagi problem gumba kai gumba kha leba yai ko health ki matang dana ado sisina khoi gi keno gi le ko haidi mithun rashi gi le ko mathang gi sina haidi kat rashi gi mu ye minera se ma'am mathang gi sina karkat ki ko
ꯁꯤꯗ ꯂꯩꯔꯦ ꯑꯩꯈꯣꯏꯒꯤ ꯀꯔꯀꯠ ꯔꯥꯁꯤꯒꯤ ꯀꯥꯔꯠ ꯑꯍꯨꯝꯁꯦꯀꯣ ꯀꯔꯀꯠꯀꯤꯁꯦ ꯑꯩꯈꯣꯏꯒꯤ ꯀꯔꯤꯌꯔ ꯋꯥꯏꯁꯇ ꯍꯥꯏꯔꯒꯗꯤꯀꯣ ꯀꯔꯤꯌꯔꯕꯨꯗꯤ ꯑꯗꯨꯝ ꯐꯅ ꯂꯩꯔꯤꯀꯣ ꯁꯤꯗ ꯍꯥꯏꯗꯤ ꯁꯤꯗ ꯂꯥꯛꯏꯁꯦ ꯑꯍꯥꯟꯕꯒꯤꯁꯦꯀꯣ ꯒꯥꯏꯗꯦꯟꯁꯀꯤ ꯃꯇꯨꯡ ꯏꯟꯅ ꯍꯥꯏꯇꯥꯔꯦ ꯁꯤꯗ ꯂꯥꯛꯏꯁꯦ ꯒꯥꯏꯗꯦꯟꯁꯀꯤ ꯃꯇꯨꯡ ꯏꯟꯅ ꯊꯕꯛ ꯇꯧꯕꯤꯌꯣ ꯍꯥꯏꯗꯤ ꯄ꯭ꯔꯣꯕ꯭ꯂꯝ ꯂꯩꯌꯦꯅ ꯈꯜꯂꯁꯦꯀꯣ ꯍꯥꯏꯗꯤ ꯄ꯭ꯔꯣꯕ꯭ꯂꯝꯁꯤꯡꯗꯨꯒꯤ ꯁꯣꯂꯨꯁꯟꯁ ꯂꯣꯏꯅꯃꯛ ꯂꯥꯛꯀꯅꯤꯀꯣ ꯑꯩꯉꯣꯟꯗ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯍꯥꯏꯗꯤ ꯐꯦꯁ ꯇꯧꯋꯦ ꯈꯣꯠꯂꯦꯅ ꯈꯜꯂꯁꯦꯕ ꯀꯩꯅꯣꯝꯃ ꯕꯤꯖꯤꯅꯦꯁꯃꯛꯇ ꯑꯣꯏꯔꯣ ꯅꯠꯇ꯭ꯔꯒ ꯀꯩꯅꯣꯝ ꯇꯧꯕ ꯃꯇꯝꯗ ꯑꯩꯅ ꯇꯧꯒꯦꯅ ꯈꯜꯂꯤꯕꯀꯣ ꯑꯦꯛꯖꯥꯝꯃꯛꯇ ꯊꯥꯒꯦ ꯈꯣꯠꯀꯦ ꯀꯥꯏꯅ ꯈꯜꯂꯒꯁꯨꯀꯣ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯄ꯭ꯔꯣꯕ꯭ꯂꯝ ꯂꯩ ꯍꯥꯏꯔꯒꯁꯨ ꯄ꯭ꯔꯣꯕ꯭ꯂꯝ ꯂꯩꯔꯒꯁꯨ ꯑꯗꯨꯒꯤ ꯄꯔꯐꯦꯛ ꯁꯣꯂꯨꯁꯟ ꯁꯣꯏꯗꯅ ꯂꯥꯛꯀꯅꯦꯕꯀꯣ ꯈꯤꯇꯪ ꯕꯤꯂꯤꯞ ꯇꯧꯋꯣꯀꯣ ꯍꯥꯏꯗꯤ ꯏꯁꯣꯔꯗ ꯀꯩꯗ ꯕꯤꯂꯤꯞ ꯇꯧꯕꯤꯕꯅ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏꯅ ꯃꯦꯅꯤꯐꯦꯁꯇꯦꯁꯟ ꯇꯧꯕ ꯈꯣꯠꯄ ꯑꯃ ꯂꯩꯔꯤ ꯑꯗꯒꯤ ꯅꯣꯡꯃꯒꯤ ꯑꯩꯈꯣꯏꯅ ꯍꯣꯁꯇꯦꯜꯗ ꯂꯩꯕꯅꯦ ꯄꯤ ꯖꯤꯗ ꯂꯩꯕꯅꯦꯅ ꯈꯜꯂꯁꯦ ꯑꯗꯨ ꯇꯥꯔꯒꯁꯨ ꯍꯥꯏꯗꯤ ꯗꯨꯞ ꯑꯃ ꯀꯔꯤ ꯑꯃ ꯑꯗꯨꯝ ꯊꯥꯗꯣꯛꯑꯣ ꯗꯨꯞ ꯑꯃ ꯀꯩꯅꯣ ꯊꯥꯗꯣꯛꯑꯣ ꯍꯥꯏꯗꯤ ꯉꯁꯥꯏꯒꯤ ꯔꯨꯝꯗꯨꯁꯨ ꯀ꯭ꯂꯦꯟꯁ ꯇꯧꯔꯦꯅꯀꯣ ꯍꯥꯏꯗꯤ ꯃꯅꯝꯗꯣ ꯉꯁꯥꯏꯒꯤ ꯗꯨꯞꯇꯨꯒꯤ ꯐ꯭ꯔꯦꯒꯅꯦꯟꯁꯇꯨꯅ ꯑꯩꯈꯣꯏꯒꯤ ꯔꯨꯝꯗꯨꯁꯨ ꯀ꯭ꯂꯦꯟꯁ ꯇꯧꯔꯦ ꯑꯗꯨꯒ ꯅꯦꯒꯦꯇꯤꯕꯤꯇꯤ ꯂꯩꯔꯝꯃꯒꯁꯨ ꯑꯗꯨꯝꯕ ꯃꯌꯥꯝꯗꯣ ꯆꯠꯈꯤꯅꯕꯒꯤꯗꯃꯛꯇꯅꯤꯀꯣ ꯑꯗꯨꯗꯨꯅ ꯁ꯭ꯄꯤꯔꯤꯆꯨꯋꯦꯜ ꯑꯣꯏꯕꯁꯨ ꯈꯤꯇꯪ ꯗꯔꯀꯥꯔ ꯑꯣꯏꯀꯣ ꯁ꯭ꯄꯤꯔꯤꯆꯨꯋꯦꯂꯤꯇꯤꯅ ꯍꯥꯏꯔꯒꯗꯤ ꯑꯌꯨꯛ ꯉꯟꯇꯥꯗꯒꯤ ꯉꯁꯥꯏꯒꯤ ꯀꯩꯅꯣ ꯇꯧꯔꯒ ꯑꯁꯦꯡ ꯑꯃꯥꯡ ꯃꯌꯥꯝ ꯈꯥꯏꯔꯒ ꯑꯗꯨ ꯈꯛꯇꯪꯅ ꯁ꯭ꯄꯤꯔꯤꯆꯨꯋꯦꯂꯤꯇꯤ ꯆꯤꯡꯗꯦꯀꯣ ꯊꯃꯣꯏ ꯁꯦꯡꯅ ꯂꯥꯏ ꯅꯤꯡꯕꯗꯨ ꯑꯗꯨꯁꯨ ꯁ꯭ꯄꯤꯔꯤꯆꯨꯋꯦꯂꯤꯇꯤ ꯃꯈꯜ ꯑꯃꯅꯤꯀꯣ ꯑꯗꯨꯗꯨꯅ ꯈꯤꯇꯪ ꯁ꯭ꯄꯤꯔꯤꯆꯨꯋꯦꯜ ꯑꯣꯏꯕ ꯈꯣꯠꯄꯁꯨ ꯐꯩꯀꯣ ꯑꯗꯨꯒ ꯍꯥꯏꯗꯤ ꯒꯥꯏꯗꯀꯨꯝꯕ ꯂꯧꯋꯣ ꯃꯊꯛ ꯊꯣꯡꯕꯗꯒꯤꯀꯣ ꯊꯕꯛ ꯑꯃ ꯇꯧꯔꯝꯗꯥꯏꯗ ꯔꯤꯂꯦꯁꯟꯁꯤꯞꯁꯦ ꯍꯧꯖꯤꯛ ꯈꯤꯇꯪ ꯐꯤꯜ ꯇꯧꯔꯝꯕꯗꯤ ꯌꯥꯏꯀꯣ ꯑꯩ ꯔꯤꯂꯦꯁꯟꯁꯤꯞꯁꯦ ꯐꯠꯇ꯭ꯔꯤꯁꯦ ꯈꯣꯠꯇ꯭ꯔꯤꯁꯦ ꯀꯥꯏꯅ ꯈꯟꯖꯜꯂꯦ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯁꯤꯗꯀꯣ ꯔꯤꯂꯦꯁꯟꯁꯤꯞꯁꯦ ꯑꯗꯨ ꯌꯥꯝ ꯐꯠꯇꯕ ꯅꯠꯇꯦ ꯑꯩꯅ ꯍꯦꯟꯅ ꯈꯟꯖꯟꯕ ꯈꯛꯇꯪꯅꯤꯀꯣ ꯋꯥꯈꯜ ꯑꯟꯅꯦꯁꯦꯁꯔꯤ ꯍꯥꯏꯗꯤꯀꯣ ꯁ꯭ꯇ꯭ꯔꯦꯁ ꯂꯧꯕꯗꯣ ꯁꯤꯒꯤ ꯃꯇꯥꯡꯁꯤꯗꯀꯣ ꯍꯥꯏꯗꯤ ꯐꯒꯠꯂꯛꯀꯅꯤꯀꯣ ꯍꯧꯖꯤꯛ ꯅꯨꯡꯉꯥꯏꯇꯦꯅ ꯈꯜꯂꯁꯦ ꯔꯤꯂꯦꯁꯟꯁꯤꯞꯀꯣ ꯅꯨꯡꯉꯥꯏꯇꯦꯅ ꯍꯥꯏꯔꯒꯁꯨ ꯔꯤꯂꯦꯁꯟꯁꯤꯞꯁꯦ ꯍꯥꯏꯗꯤ ꯑꯣꯚꯔꯀꯝ ꯇꯧꯔꯒ ꯅꯠꯇ꯭ꯔꯒ ꯍꯤꯜ ꯇꯧꯔꯒ ꯈꯣꯠꯂꯒ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯂꯥꯛꯏꯀꯣ ꯑꯗꯨꯒ ꯑꯃ ꯍꯦꯜꯊꯀꯤ ꯃꯇꯥꯡꯗꯅ ꯀꯩꯗꯅ ꯍꯥꯏꯔꯒꯗꯤꯀꯣ ꯍꯦꯜꯊꯀꯤꯁꯦꯀꯣ ꯁꯤꯗꯁꯨ ꯂꯩꯅꯀꯣ ꯈꯤꯇꯪ ꯁꯤꯗꯅ ꯑꯃꯨꯛ ꯅꯦꯒꯦꯇꯤቭ ꯑꯣꯏꯔꯦꯀꯣ ꯁꯤꯗ ꯍꯦꯜꯊꯀꯤ ꯃꯇꯥꯡꯁꯤꯗꯅ ꯃꯥꯏꯟꯁꯦ ꯄꯤꯁ ꯐꯪꯗꯕꯒꯤ ꯇꯥꯏꯞꯇ ꯇꯧꯕꯗꯣ ꯍꯥꯏꯗꯤ ꯏꯃꯨꯡ ꯃꯅꯨꯡ ꯑꯦꯟꯚꯥꯏꯔꯣꯟꯃꯦꯟ ꯀꯩꯒꯨꯝꯕ ꯈꯤꯇꯪ ꯅꯨꯡꯉꯥꯏꯔꯝꯗꯕ ꯌꯥꯏꯀꯣ ꯑꯗꯨꯗꯨꯅ ꯍꯥꯏꯗꯤ ꯃꯦꯟꯇꯦꯜ ꯄꯤꯁ ꯐꯪꯗ꯭ꯔꯒꯗꯤ ꯍꯥꯏꯗꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇ꯭ꯔꯒꯗꯤ ꯍꯛꯆꯥꯡꯗꯁꯨ ꯑꯦꯐꯦꯛ ꯇꯧꯔꯛꯏꯗꯅ ꯑꯗꯨꯗꯨꯅ ꯑꯀꯣꯏꯕꯒꯤ ꯑꯦꯅꯔꯖꯤꯒꯨꯝꯕ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇꯦꯀꯣ ꯑꯗꯨꯗꯨꯅ ꯌꯥꯔꯒꯗꯤ ꯑꯗꯨꯝꯕ ꯃꯌꯥꯝꯗꯨꯁꯨ ꯈꯔ ꯑꯦꯕꯣꯏꯗ ꯇꯧꯕꯤꯌꯣ ꯅꯥꯀꯟ ꯍꯥꯏꯗꯤ ꯀꯔꯤ ꯃꯌꯥꯝꯅ ꯀꯔꯤ ꯍꯥꯏꯔꯤ ꯏꯃꯨꯡ ꯃꯅꯨꯡꯗ ꯈꯠꯅꯕ ꯆꯩꯅꯕ ꯈꯣꯠꯄ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯦ ꯀꯩꯅꯣ ꯑꯩꯈꯣꯏꯒꯤ ꯑꯩꯅ ꯍꯥꯏꯁꯦ ꯑꯦꯟꯚꯥꯏꯔꯣꯟꯃꯦꯟ ꯈꯤꯇꯪ ꯇꯣꯛꯁꯤꯛ ꯑꯣꯏꯕꯅꯤ ꯑꯦꯟꯚꯥꯏꯔꯣꯟꯃꯦꯟ ꯇꯣꯛꯁꯤꯛ ꯑꯣꯏꯔꯒꯗꯤ ꯍꯥꯏꯗꯤ ꯗꯦꯐꯤꯅꯦꯠꯂꯤ ꯑꯩꯒꯤ ꯀꯣꯛꯇ ꯐꯠꯇꯥꯎꯗꯤ ꯑꯗꯨꯝ ꯂꯥꯛꯄ ꯇꯥꯕꯅꯦ ꯑꯗꯨꯗꯨꯅ ꯏꯒꯅꯣꯔ ꯇꯧꯋꯣ ꯁꯤꯒꯤ ꯄꯣꯠ ꯃꯌꯥꯝꯁꯦ ꯈꯟꯕ ꯌꯥꯗꯦꯀꯣ ꯍꯥꯏꯗꯤ ꯆꯪꯁꯤꯟꯕ ꯌꯥꯗꯦꯀꯣ ꯁꯤꯒꯤ ꯋꯥꯈꯜꯁꯤꯗ ꯅꯠꯇ꯭ꯔꯒ ꯑꯩ ꯁꯤꯒꯤ ꯀꯩꯅꯣ ꯃꯌꯥꯝꯁꯦ ꯊꯣꯠ ꯑꯝꯇ ꯑꯩꯒꯤ ꯀꯣꯛꯇ ꯆꯪꯍꯜꯂꯛꯑꯣꯏꯒꯦꯀꯣ ꯍꯥꯏꯅ ꯈꯜꯂꯒ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒꯀꯣ ꯁꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯒꯤ ꯂꯩꯔꯦꯀꯣ ꯀꯔꯀꯠ ꯔꯥꯁꯤꯒꯤ ꯂꯩꯔꯦꯀꯣ ꯀꯔꯀꯠ ꯔꯥꯁꯤꯒꯤꯗ ꯃꯨꯟ ꯁ꯭ꯇꯣꯟ ꯁꯤꯖꯤꯟꯅꯕ ꯌꯥꯏꯀꯣ ꯑꯩꯈꯣꯏꯒꯤ ꯑꯣꯏꯅ ꯍꯥꯏꯔꯒ ꯈ꯭ꯔꯤꯁꯇꯜꯒꯤ ꯑꯣꯏꯅꯗꯤ ꯃꯨꯟ ꯁ꯭ꯇꯣꯟ ꯁꯤꯖꯤꯟꯅꯕ ꯌꯥꯏ ꯑꯗꯨꯒ ꯑꯃꯅ ꯀꯩꯅꯣ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯗꯣꯅꯦꯁꯟ ꯇꯧꯕ ꯈꯣꯠꯄꯗꯅꯀꯣ ꯑꯩꯈꯣꯏꯒꯤ ꯆꯦꯡꯒꯨꯝꯕ ꯀꯩꯒꯨꯝꯕ ꯁꯤꯒꯨꯝꯕꯁꯦꯀꯣ ꯑꯩꯈꯣꯏꯅ ꯗꯣꯅꯦꯠ ꯇꯧꯕ ꯌꯥꯏꯀꯣ ꯃꯊꯪꯒꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯁꯤꯡꯍ ꯔꯥಶꯤꯒꯤꯀꯣ ꯁꯤꯡꯍ ꯔꯥಶꯤꯒꯤ ꯀꯔꯤ ꯒꯥꯏꯗꯦꯟꯁ ꯂꯥꯛꯀꯦ ꯍꯥꯏꯕꯗꯣ ꯑꯗꯣ ꯍꯥꯏꯐꯦꯠ ꯌꯦꯡꯉꯁꯦꯀꯣ ꯀꯔꯤꯌꯔ ꯔꯤꯂꯦꯁꯟꯁꯤꯞ ꯑꯦꯟ ꯍꯦꯜꯊ ꯀꯣ ꯀꯔꯤꯌꯔꯀꯣ ꯑꯍꯥꯟꯕꯗꯀꯣ ꯂꯥꯛꯏꯕ ꯀꯔꯤꯌꯔꯁꯦ ꯑꯅꯧꯕ ꯊꯕꯛ ꯏꯪꯈꯥꯡꯒꯨꯝꯕ ꯀꯩꯒꯨꯝꯕ ꯑꯗꯨꯃꯥꯏꯅ ꯂꯥꯛꯄ ꯌꯥꯏꯀꯣ ꯑꯗꯣ ꯍꯥꯟꯅ ꯑꯗꯨꯝ ꯑꯅꯧꯕ ꯅꯠꯇ꯭ꯔꯒꯁꯨ ꯍꯥꯟꯅ ꯇꯧꯔꯒ ꯂꯩꯕ ꯈꯣꯠꯄ ꯑꯣꯏꯔꯒꯁꯨ ꯍꯥꯏꯗꯤ ꯐꯤꯅꯥꯟꯁꯤꯌꯦꯂꯤ ꯄ꯭ꯔꯣꯐꯤꯇꯦꯕꯜ ꯑꯣꯏꯕ ꯑꯗꯨꯃꯥꯏꯅ ꯑꯣꯏꯅ ꯑꯣꯏꯒꯅꯤꯀꯣ ꯍꯥꯏꯗꯤ ꯅꯠꯇ꯭ꯔꯒ ꯍꯥꯏꯗꯤ ꯇꯧꯔꯝꯃꯤꯕ ꯊꯕꯛꯇꯨꯗꯒꯤ ꯍꯦꯟꯅ ꯊꯥꯛ ꯀꯥꯈꯠꯄ ꯍꯥꯏꯔꯒꯗꯤ ꯄ꯭ꯔꯣꯃꯣꯁꯟꯅꯤ ꯈꯪꯗꯦ ꯑꯃꯅꯤ ꯈꯪꯗꯦ ꯇꯣꯂꯣꯞ ꯍꯦꯟꯒꯠꯄꯅꯤ ꯈꯪꯗꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔ ꯔꯤꯁꯤꯚꯤꯡ ꯃꯣꯠ ꯑꯃ ꯂꯥꯛꯏꯕ ꯍꯥꯏꯗꯤ ꯑꯩꯉꯣꯟꯗ ꯆꯪꯖꯔꯛꯄ ꯑꯩꯉꯣꯟda ꯐꯪꯕ ꯈꯣꯠꯄ ꯍꯥꯏꯇꯥꯔꯦ ꯁꯤꯗ ꯂꯩꯔꯤꯁꯤꯀꯣ ꯑꯗꯣ ꯁꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯒꯤ ꯃꯇꯥꯡꯒꯤ ꯂꯩꯔꯦꯀꯣ ꯍꯥꯏꯗꯤ ꯀꯔꯤꯌꯔꯒꯤ ꯃꯇꯥꯡ ꯂꯩꯔꯦꯀꯣ ꯔꯤꯂꯦꯁꯟship ꯈꯤꯇꯪ ꯏꯃꯣꯁꯅꯦꯜꯂꯤ ꯗꯥꯎꯟꯒꯨꯝꯕ ꯑꯣꯏꯕ ꯌꯥꯏꯀꯣ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕ ꯈꯣꯠꯇꯕ ꯀꯩ ꯍꯥꯏꯅꯤ ꯑꯩꯅ ꯈꯟꯗꯣꯏꯁꯦ ꯑꯩꯒꯤ ꯄꯥꯔꯠꯅꯔꯁꯤꯅ ꯑꯩꯉꯣꯟꯗ ꯀꯔꯤ ꯂꯣꯠꯀꯦ ꯈꯣꯠꯀꯦ ꯀꯥꯏꯅ ꯑꯗꯨꯒꯤ ꯋꯥꯈꯜ ꯑꯃ ꯂꯥꯛꯀꯅꯤꯀꯣ ꯍꯥꯏꯗꯤ ꯀꯩꯅꯣ ꯍꯥꯏꯗꯤ ꯍꯤꯗꯟ ꯇꯧꯔꯒ ꯊꯝꯕꯅ ꯍꯥꯏꯔꯁꯤꯅꯦꯀꯣ ꯀꯩꯝ ꯈꯟꯒꯅꯣ ꯑꯗꯨꯒꯤ ꯄꯣꯠꯇꯨꯒ ꯃꯥ ꯐꯅ ꯍꯥꯏꯠ ꯇꯧꯒꯦꯔꯥ ꯐꯅ ꯀꯩꯅꯣ ꯇꯧꯒꯦꯔꯥ ꯅꯪ ꯃꯃꯥꯡꯗ ꯑꯗꯨꯝ ꯊꯣꯛꯂꯛꯀꯅꯤꯀꯣ ꯍꯥꯏꯗꯤ ꯃꯤꯁꯤꯅ ꯂꯣꯠꯂꯦ ꯈꯣꯠꯂꯦ ꯀꯥꯏꯅ ꯈꯜꯂꯒꯁꯨꯀꯣ ꯅꯪꯅ ꯐꯤꯜ ꯇꯧꯔꯒꯁꯨꯀꯣ ꯁꯤ ꯂꯩꯁꯦꯀꯣ ꯑꯗꯨꯅ ꯍꯥꯏꯗꯤ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯕ ꯈꯣꯠꯇꯕ ꯂꯩꯁꯦ ꯍꯥꯏꯗꯤ ꯗꯔꯀꯥꯔ ꯂꯩꯔꯒꯗꯤ ꯋꯥꯔꯤ ꯁꯥꯋꯣ ꯍꯥꯏꯗꯤ ꯐꯨꯝꯖꯤꯜꯂꯒ ꯊꯝꯒꯅꯣ ꯑꯩꯒꯤ ꯅꯨꯡꯉꯥꯏꯇꯕꯁꯦꯀꯣ ꯍꯦꯜꯊꯁꯦ ꯁꯤꯗ ꯑꯦꯐꯦꯛ ꯇꯧꯔꯛꯏꯁꯦ ꯉꯁꯥꯏ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇ꯭ꯔꯒꯗꯤ ꯍꯦꯜꯊ ꯑꯦꯐꯦꯛ ꯇꯧꯔꯛꯀꯅꯦꯕ ꯁꯤꯗ ꯍꯥꯏꯗꯤ ꯁꯤꯗ ꯂꯥꯛꯏꯁꯦ ꯄꯤꯁ ꯐꯪꯗꯕ ꯍꯥꯏꯔꯁꯤꯅꯦꯀꯣ ꯍꯥꯏꯗꯤ ꯃꯦꯟꯇꯦꯜ ꯄꯤꯁ ꯐꯪꯗꯕ ꯇꯦꯟꯁꯟ ꯂꯩꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯍꯥꯏꯗꯤ ꯀꯣꯛꯁꯦ ꯁꯥꯏꯗꯅ ꯑꯗꯨꯗꯨꯅ ꯈꯤꯇꯪ ꯍꯥꯏꯗꯤ ꯄꯤꯁꯐꯨꯜ ꯑꯣꯏꯗꯕ ꯈꯣꯠꯇꯕ ꯑꯗꯨꯃꯥꯏꯅꯒꯨꯝꯕ ꯂꯥꯛꯏꯀꯣ ꯁꯤꯗ ꯑꯗꯣ ꯁꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯁꯤꯡꯍ ꯔꯥಶꯤꯒꯤ ꯂꯩꯔꯦꯀꯣ ꯃꯊꯪꯒꯤ ꯀꯩꯅꯥꯒꯤ ꯍꯥꯏꯐꯦꯠꯇꯪ ꯌꯦꯡꯉꯁꯦ ꯀꯩꯅꯥꯒꯤꯅ
ꯀꯔꯤ ꯀꯩꯅꯣ ꯂꯥꯛꯀꯦ ꯍꯥꯏꯕꯗꯣ ꯒꯥꯏꯗꯦꯟꯁ ꯀꯩ ꯂꯩꯒꯦ ꯍꯥꯏꯕꯗꯣ ꯀꯩꯅꯥꯒꯤꯁꯨ ꯍꯥꯏꯐꯦꯠ ꯌꯦꯡꯃꯤꯟꯅꯔꯁꯦ career ko career se thabak chin be ai handaki tha se thabak chin be ai multiple thabak hai be ai sida multiple thabak hai ga thabak ama su pai hadi job tawe na khala se office ki job kumba kai gumba tawe na khala se side business kumba tawe ni khande ani do balance tawraga maintain tawraga chatna badi kanna honari ko sida tawri sa aduga ani mak se dum ai honda kana ba khotpa natraga hadi khitang khanjana ba su ko ai bu ama thadu asira natraga ama do ina focus tawra sira ko la sira balance to bangam magadi tawbiyo dum hadi ani se na maintain to bangam me balance to bangam me har to biyo na traga di hadi ngam dre ma time sai ai thaba yam chille si na maram moiraga ai di damata hadi matam kai thopang ngam dre har di phajana khandaraga aina lawgadoriba step harasne ko hadi number 1 sine na phagadra na traga number 2 sine na phagadra atadai taraga ma khanbi back ko phajana khantharaga tamai tar decision lobi ose ki potse ko aduga relationship se negative kitang thom be ko hadi tho aning da ba thau do gumba kai gumba relationship ki mata thok pas adana kitang thoki ba maram oi bani khana chaina ba khana gi bane haro natraga ai ibani gi marak sida keno ma lakhi bani khangde natraga hadi past experience ngai gi dam ni khangde adu duna maram oi raga hoju phau da dum khara nungai tana lei ko wa khanse ado negative thoughts ma ama khum khalla ga di sum khanjala ga di hadi phata ba thought sum khalla ga di phata ba doina manifest or la kana duna hadi shi gi part ma inthopio side am da thadopio ko aduga ko hakchang yoina ko hakchang nungai gani ko yamna energetic oi gani tawgi kaina khan ba thaba inkhang phasana tawtho tawbo ko pangam gani ambitious oi gani hadi yamna energetic oina lai ko health ki oina ka shu tawbo problem gumba kai gumba lai ko sisina khoi gi kaina rashi gi lai ko mathangi tu lagi mu yeminarase mathangi sena tula rashi gi ko career ko adagi eno le ko relationship laire aduka amana health kumba kai gumba do main lai ko career gi se ko hadi sida lai se khatang khara nungai tabo oina oire ko hadi tawriba thabo mafam do khara nungai tabani khangde business taw aina haji business tawena khala se business sida mu khatang loss ni khangde ai do pura hadi pallaga leiba gi type ta ma tawre sida lai se ko negative yamna khalle ko wakhan se adi phataba me amang sum khanjan bu dai thola pangam da ba hai tare ko sila lai se wakhan sidagi aina khalli ba wakhan se phata wakhan me ama khallaga di phata wakhan do he thadok pangam da bani khangde natraga haidi thabak job tawri mafam do job to the satisfy me oi oi da bagi type to mai taraga lai ko adu duna haidi darkar keno tawraga di ko haidi engonda chana dre engonda kana dre haraga di thado odo gi poto atopa yengo atopa new opportunities kumba kai kumba da mai ne yeng ba hai tare adu sila ise ko aduga relationship ki oina haraga di yamna clear oi gani ko yam clear oi gani na haibagi atradi yamna clarity ama lakpa do relationship ta ai kai tawdoino si mi si ga loina sira natraga loina roisira natraga haidin ibani gi marak sida problems re mena khala se problems re ambado loina clear oi bani khangde amani khangde ko adum basu lai aduga amana ko marriage kumba kai gumba adum basu dum la adum basu oi basu yai ko se lai se ko haidi clear oi ra ga di haidi marriage kumba legally keno mala o ko lo haibagi adum bas haina masu lai ko adun haidi marriage kumba kai gumba dumana so oi ba yai aduga last ki health ki and haras na ko health ki card dum positive oi lai ko sida ko gi nungai na leiba se wakhan nungai na leiba shanti oina leiba hakjang nungai ba positive hai tare se lai se ko lots of positive sida lai sida kogi last ki card ki da wakhan nungai ra gadi positivity me ama lai na ko adun haidi health ki kai go ai ha ra gadi phai aduga ngasai gi thabak ki da khatang khara stress kumba kai gumba lai ri se khara keno to hun biyo thadok piyo darkar le haidi thadok pa ya ba thabak oi ta gadi private job ne kai ne kai na ha ra gadi atopa gumba switch to go government da switch to go di ya roi na ko aduna tragan haidi business ta ga ha ra gadi si business engon da kya chana phatre ha ra gadi anoba yeng bani khangde amuka hena kaino ma hapchan bani khangde tumana gumba tawbi ba ko akoi ki sisina koi ki tulagi lere ko matangi brichik ki amu yeng minar se ko brichik rashi ge
ꯃꯊꯪꯒꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯕ꯭ꯔꯦꯆꯦꯛꯀꯤꯀꯣ ꯕ꯭ꯔꯦꯆꯦꯛꯀꯤꯁꯦꯀꯣ ꯈ꯭ꯋꯥꯏ ꯐꯥꯔꯁꯇꯀꯣ ꯀꯔꯤꯌꯔꯒꯤ ꯍꯥꯏꯔꯁꯦꯀꯣ ꯀꯔꯤꯌꯔꯒꯤꯁꯦ ꯑꯩꯅ ꯍꯣꯠꯅꯔꯤꯕ ꯑꯩꯅ ꯇꯧꯔꯤꯕ ꯊꯕꯛꯁꯦꯀꯣ ꯐꯖꯅ ꯍꯣꯠꯅꯕꯤꯌꯨ ꯍꯩꯁꯨ ꯍꯩꯀꯣ ꯑꯩꯅ ꯇꯧꯔꯤꯕ ꯊꯕꯛ ꯍꯥꯏꯅ ꯍꯥꯏꯔꯒꯗꯤ ꯕꯤꯖꯤꯅꯦꯁꯃꯛꯇ ꯇꯧꯋꯦꯅ ꯈꯜꯂꯁꯦ ꯑꯩ ꯕꯤꯖꯤꯅꯦꯁ ꯐꯖꯅ ꯔꯟ ꯇꯧꯔꯤ ꯑꯗꯣ ꯍꯥꯏꯗꯤ ꯊꯕꯛꯁꯨ ꯌꯥꯝꯅ ꯆꯤꯟꯕ ꯅꯠꯇ꯭ꯔꯒ ꯁꯤꯗꯒꯤ ꯔꯤꯖꯜ ꯐꯖꯅ ꯂꯥꯛꯄ ꯑꯣꯏꯒꯅꯤꯀꯣ ꯔꯤꯖꯜ ꯐꯖꯅ ꯂꯥꯛꯀꯅꯤ ꯈꯤꯇꯪ ꯉꯥꯏꯕ ꯌꯥꯏ ꯈꯤꯇꯪ ꯇꯞꯄ ꯌꯥꯏ ꯑꯗꯨ ꯇꯥꯔꯒꯁꯨ ꯁꯤꯗꯒꯤ ꯀꯥꯟꯅꯕꯗꯤ ꯃꯌꯥꯝ ꯑꯃ ꯂꯥꯛꯀꯅꯤꯕ ꯍꯣꯠꯅꯒꯗꯕ ꯃꯇꯝꯅꯦ ꯍꯧꯖꯤꯛꯁꯦ ꯍꯥꯏꯗꯤ ꯐꯝꯃꯒ ꯈꯣꯠꯂꯒ ꯂꯩꯊꯣꯛꯀꯗꯕ ꯃꯇꯝ ꯅꯠꯇꯦ ꯁꯤꯗ ꯃꯤꯁꯦ ꯃꯥꯁꯦ ꯊꯕꯛ ꯁꯨꯕꯒꯤ ꯇꯥꯏꯞꯇ ꯑꯃ ꯂꯥꯛꯏꯁꯦ ꯑꯗꯨꯗꯨꯅ ꯍꯥꯏꯗꯤ ꯍꯧꯖꯤꯛꯁꯦ ꯍꯥꯏꯗꯤ ꯑꯩꯒꯤ ꯑꯣꯏꯅ ꯍꯥꯔꯗ ꯋꯔꯛ ꯇꯧꯒꯗꯕ ꯁ꯭ꯇ꯭ꯔꯒꯜ ꯇꯧꯒꯗꯕ ꯃꯇꯝꯅꯦ ꯃꯇꯝ ꯃꯥꯡꯍꯟꯒꯅꯣ ꯑꯔꯦꯝꯕꯗ ꯃꯤꯒ ꯄꯨꯜꯂꯒ ꯈꯣꯠꯂꯒ ꯑꯗꯨꯗꯨꯅ ꯌꯥꯔꯤꯉꯩ ꯐꯖꯅ ꯍꯣꯠꯅꯕꯤꯌꯣ ꯑꯃꯨꯛꯀ ꯍꯦꯟꯅ ꯑꯩꯅ ꯍꯩꯔꯤꯕ ꯊꯕꯛꯁꯤꯗ ꯍꯥꯏꯗꯤ ꯀꯔꯤ ꯍꯥꯞꯆꯤꯟꯕ ꯍꯩꯒꯦ ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯩ ꯁꯅꯥ ꯁꯥꯕ ꯃꯤꯅꯦꯅ ꯈꯜꯂꯁꯦ ꯍꯥꯏꯗꯤ ꯑꯩ ꯅꯍꯥꯟꯒꯩ ꯁꯅꯥ ꯈꯛꯇꯪ ꯁꯥꯏꯅ ꯂꯤꯛ ꯁꯥꯕꯗꯤ ꯍꯩꯇꯦꯅ ꯈꯜꯂꯁꯦꯕ ꯑꯗꯨꯇꯥꯔꯗꯤ ꯇꯝꯃꯣꯕ ꯑꯗꯨꯒꯤ ꯄꯣꯠꯇꯣ ꯑꯇꯣꯞꯄ ꯍꯥꯏꯇꯥꯔꯦ ꯀꯝꯐꯔꯠ ꯖꯣꯟꯗꯒꯤ ꯅꯠꯇ꯭ꯔꯒ ꯀꯝꯐꯔꯠ ꯂꯦꯚꯦꯜꯗꯒꯤ ꯈꯤꯇꯪ ꯊꯣꯛꯂꯛꯑꯒ ꯑꯗꯨꯃꯥꯏꯅꯒꯨꯝꯕ ꯇꯧꯕꯤꯕꯀꯣ ꯁꯤꯁꯦꯀꯣ ꯑꯗꯨꯗꯨꯅ ꯍꯥꯏꯗꯤ ꯀꯔꯤꯌꯔꯒꯤ ꯑꯣꯏꯅ ꯍꯥꯏꯔꯒꯗꯤ ꯍꯣꯠꯅꯔꯤꯕ ꯇꯧꯔꯤꯕ ꯊꯕꯛꯁꯦ ꯍꯥꯏꯗꯤ ꯇꯨꯡꯗ ꯌꯥꯝ ꯀꯥꯟꯅꯒꯅꯤ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯀꯥꯟꯅꯩꯀꯣ ꯀꯥꯟꯅꯕꯕꯨꯗꯤ ꯑꯗꯨꯃ ꯂꯩꯔꯦꯀꯣ ꯔꯤꯂꯦꯁꯟꯁꯤꯞꯇꯅ ꯑꯃꯨꯛ ꯁꯤꯗ ꯂꯥꯛꯏꯁꯦꯀꯣ ꯁꯞꯄꯣꯔꯠ ꯐꯪꯒꯅꯤꯀꯣ ꯑꯩꯒꯤ ꯄꯥꯔꯠꯅꯔꯗꯒꯤ ꯌꯥꯝ ꯁꯞꯄꯣꯔꯇꯤꯞ ꯈꯣꯠꯄ ꯑꯗꯨꯃꯥꯏꯅꯒꯨꯝꯕ ꯂꯩꯔꯦ ꯑꯃꯅ ꯑꯃꯒꯤ ꯁꯞꯄꯣꯔꯠ ꯇꯧꯅꯕ ꯈꯣꯠꯅꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯂꯥꯛꯏꯀꯣ ꯍꯥꯏꯗꯤ ꯔꯤꯂꯦꯁꯟꯁꯤꯞꯁꯨ ꯐꯩ ꯑꯗꯨꯒ ꯍꯦꯜꯊꯀꯤ ꯃꯇꯥꯡꯗꯅꯀꯣ ꯍꯥꯏꯗꯤ ꯍꯦꯜꯊꯀꯤ ꯃꯇꯥꯡ ꯊꯕꯛ ꯌꯥꯝꯃꯟꯗꯅ ꯍꯛꯆꯥꯡꯒꯨꯝꯕ ꯈꯔ ꯅꯨꯡꯉꯥꯏꯇꯕ ꯌꯥꯏꯀꯣ ꯑꯗꯨꯗꯨꯅ ꯍꯥꯏꯗꯤ ꯊꯕꯛꯁꯦ ꯈꯤꯇꯪ ꯌꯦꯟꯊꯣꯛꯑꯣ ꯈꯥꯏꯗꯣꯛꯑꯣ ꯍꯥꯏꯗꯤ ꯏꯊꯟꯗ ꯂꯣꯏꯅꯃꯛ ꯍꯥꯏꯗꯤ ꯑꯩ ꯏꯊꯟꯗ ꯍꯣꯠꯅꯖꯒꯦ ꯑꯩ ꯏꯊꯟꯗ ꯍꯥꯏꯗꯤ ꯍꯛꯆꯥꯡꯒꯨꯝꯕ ꯋꯥꯕ ꯈꯣꯠꯄ ꯈꯔ ꯇꯧꯒꯅꯤꯕ ꯍꯥꯏꯗꯤ ꯄꯥꯡꯒꯟ ꯁꯣꯟꯊꯕ ꯍꯥꯏꯔꯁꯤꯅꯦꯀோ ꯃꯦꯟꯇꯦꯜꯂꯤ ꯗꯤꯁꯇꯔꯕꯃꯛ ꯅꯠꯇ꯭ꯔꯒꯁꯨ ꯍꯥꯏꯗꯤ ꯊꯕꯛꯁꯦ ꯅꯣꯡꯉꯥꯟꯕꯗꯒꯤ ꯅꯣꯝꯃꯛꯑꯒꯗꯤ ꯍꯥꯏꯗꯤ ꯍꯛꯆꯥꯡꯁꯦ ꯂꯣꯏꯅ ꯇꯦꯛꯄ ꯈꯣꯠꯄ ꯇꯧꯋꯤꯗꯅ ꯑꯗꯨꯗꯨꯅ ꯌꯥꯔꯤꯉꯩ ꯈꯤꯇꯪ ꯍꯥꯏꯗꯤ ꯌꯦꯟꯊꯣꯛꯄ ꯁꯦꯌꯔ ꯇꯧꯊꯣꯛꯄ ꯍꯩꯅ ꯁꯤꯡꯅ ꯊꯕꯛꯀꯨꯝꯕ ꯇꯧꯕꯤꯌꯣ ꯍꯥꯏꯗꯤ ꯏꯊꯟꯗ ꯂꯣꯏꯅꯃꯛ ꯄꯣꯠꯂꯨꯝꯗꯣ ꯏꯊꯟꯗ ꯊꯥꯡꯗꯕꯁꯤꯗ ꯑꯩ ꯑꯗꯨꯝ ꯍꯣꯠꯅꯖꯒꯦ ꯑꯗꯨꯝ ꯇꯧꯖꯒꯦ ꯍꯥꯏꯅ ꯑꯗꯨꯃꯥꯏꯅ ꯈꯜꯂꯒ ꯇꯧꯒꯅꯣꯕꯀꯣ ꯁꯤꯁꯤꯅ ꯑꯩꯈꯣꯏꯅ ꯀꯩꯅꯣꯒꯤ ꯂꯩꯔꯦꯀꯣ ꯍꯥꯏꯗꯤ ꯕ꯭ꯔꯦꯆꯦꯛ ꯔꯥಶꯤꯒꯤ ꯂꯩꯔꯦꯀꯣ ꯃꯊꯪꯒꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯒꯤ ꯌꯦꯡꯉꯁꯤꯀꯣ ꯙꯅꯨꯒꯤ ꯑꯃꯨꯛ ꯌꯦꯡꯃꯤꯟꯅꯔꯁꯦ ꯃꯊꯪꯒꯤꯁꯦ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯒꯤ ꯙꯅꯨ ꯔꯥಶꯤꯒꯤ ꯍꯥꯏꯐꯦꯠ ꯌꯦꯡꯉꯁꯦꯀꯣ ꯙꯅꯨ ꯔꯥಶꯤꯒꯤ ꯑꯣꯏꯅ ꯀꯔꯤ ꯒꯥꯏꯗꯦꯟꯁ ꯂꯥꯛꯀꯦ ꯍꯥꯏꯕꯗꯣ ꯑꯗꯨ ꯍꯥꯏꯐꯦꯠ ꯌꯦꯡꯃꯤꯟꯅꯔꯁꯦ ꯃꯌꯥꯝ ꯁꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯙꯅꯨꯒꯤꯀꯣ ꯀꯥꯔꯠ ꯑꯍꯨꯝ ꯈꯛꯇꯪ ꯂꯧꯊꯣꯛꯑꯦ ꯀꯥꯔꯠ ꯅꯝꯕꯔ 1 ꯀꯥꯔꯠ ꯅꯝꯕꯔ 2 ꯀꯥꯔꯠ ꯅꯝꯕर 3 को अहम अनीसुब अहमसुब अहमबगी से करियर को अनीसुब रिलेशनशिप अहमसुब को हेल्थ की कई करियर की ओइना हायरगदी को सिदा केनो तवे कानब लाप हायरसनेको कानब लाप नत्रगा हाइदि माइ पाओ मंगोल ओयो हाइना दुमाइना पीरेको हाइदि अहमबदा करियर की ओइना हारे करियर की ओइना दि पॉजिटिव ओइना ओइरेको हाइदि गुड न्यूज़ कुंबा गुड एनर्जीज पॉजिटिव आउटकम गुंबा अदुमाइन तौरगा लाइको हाइदि अहमबगिसेको हाइदि थबक ऑलरेडी तौरगा लैबोय तारगसो हाइदि तौरिबा थबक तुदगी हेना कानब खोपा अदुम्बा गुंबा लाइको अदुगा रिलेशनशिप की मतंगदना हायरको रिलेशनशिप खतंग नेगेटिव ओइको हाइदि मी थर्ड पार्टी चंगकपनी खंगदे नत्रगा हाइदि इबाइनिगी मरक्ता मीना येंजलगा हाइदि इबाइनिदा खनाहनबनी खंगदे अदुम्बनी खंगदे अदुमाइन तौरगा लाइको हाइदि कोइगी रिलेशनशिप की मतंगजना खरा नेगेटिव ओये अदुदुना खितंग इसाना खितंग कॉशियस प्रिकॉशन गुंबा लौबो खोपा अदुमाइना लौबीबा तारेनाको हाइदि मतम पिनाबनी खंगदे अमुका हेना अैगे पार्टनर दोदा कनो तौबनी खंग इबाइनी अंडरस्टैंडिंग अमा लैनबनी खंगदे अमाइन तौरगा अदुगा हेल्थ की मतंगदना हारसिनेको हेल्थ की मतंगसे हक्चांगुंबा खतंग नुंगाइतबा याइको हाइदि खतंग डिसअपॉइंटेड ओइबा अदुमाइना ओइना ओइबा हाइदि हक्चांगसे ngसाइगी कैसु नत्तबदा टेंशन गुंबा स्ट्रेस गुंबा लैबा खोपा अदुम्बा खरसु लैरी अदुगा को कनो तौ ऐसे नायेना खलसे नारगा अदुम अवॉइड तौगनो हाइदि दर कैन अवॉइड हाइदि सम ऐ हक्चांग सम नुंगाइते हारगदि को येंथोपियो हाइदि ममाइ लिथो चतबा हाइदारेको ममाइ लिथो चतबा हाइदि ऐसे नाय हारगा अदुम अनाबसे अदुम येंथोक्तना अदुम खांजिलगा लैबसु याविदनाको अदुदुना हाइदि खितंग येंथोपो खोतोपो अदुम्बसु फैको अदु सिदा लाइसे लाइथोकनो हाइदि हक्चांग नुंगाइतबा खोतबा तौबा मतमदको सिसिना कोइगी केनो लेरको धनु राशिगी लेको मथंगिसिना हाइदि मकरगी अमु येमिनरसे सिसिना कोइगी मकर राशिगी को
ꯊꯕꯛꯀꯤꯀꯣ ꯊꯕꯛꯀꯤ ꯍꯥꯏꯔꯒꯗꯤ ꯊꯕꯛ ꯌꯥꯝꯒꯅꯤ ꯕꯔꯗꯟ ꯌꯥꯝꯒꯅꯤ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤꯁ ꯌꯥꯝꯒꯅꯤ ꯌꯥꯝꯃꯒꯁꯨ ꯊꯧ ꯌꯥꯝꯕ ꯅꯠꯇ꯭ꯔꯒ ꯕꯤꯖꯤ ꯑꯣꯏꯕꯅꯤ ꯈꯪꯗꯦ ꯋꯥꯕ ꯆꯤꯟꯕ ꯈꯣꯠꯄ ꯑꯗꯨꯝꯕꯅ ꯃꯌꯥꯝ ꯑꯃ ꯌꯥꯝꯃꯦꯀꯣ ꯍꯟꯗꯛꯀꯤ ꯑꯣꯏꯅ ꯍꯥꯏꯔꯒꯗꯤ ꯊꯕꯛ ꯌꯥꯝꯕ ꯊꯧ ꯌꯥꯝꯕ ꯍꯥꯏꯔꯁꯤꯅꯦꯀꯣ ꯑꯗꯣ ꯉꯁꯥꯏꯒꯤ ꯑꯩꯗो ꯆꯤꯜꯂꯦ ꯑꯩꯗो ꯊꯕꯛ ꯃꯌꯥꯝ ꯑꯃ ꯁꯨꯏꯌꯦ ꯈꯣꯠꯂꯦꯅ ꯍꯥꯏꯔꯒꯁꯨ ꯑꯩꯉꯣꯟꯗ ꯀꯥꯟꯅꯕꯗꯤ ꯑꯗꯨꯝ ꯂꯥꯛꯆꯒꯅꯤꯀꯣ ꯑꯗꯨꯒ ꯈꯤꯇꯪꯀꯣ ꯍꯥꯏꯗꯤ ꯊꯕꯛ ꯌꯥꯝꯃꯤꯉꯩ ꯃꯔꯛꯁꯤꯗ ꯑꯃꯨꯛ ꯃꯤ ꯑꯇꯩꯅ ꯑꯃꯨꯛ ꯂꯩꯅ ꯑꯩꯈꯣꯏꯗ ꯁꯤꯃ ꯇꯧꯕꯤꯌꯣ ꯍꯥꯏꯕ ꯃꯇꯝꯗ ꯈꯤꯇꯪꯅꯦꯀꯣ ꯍꯥꯏꯗꯤ ꯅꯣ ꯍꯥꯏꯕ ꯈꯔ ꯍꯥꯏꯌꯣꯀꯣ ꯍꯥꯏꯗꯤ ꯑꯗꯨꯝ ꯑꯩ ꯊꯕꯛꯁꯤꯁꯨ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏ ꯑꯩ ꯏꯁꯥꯒꯤ ꯊꯕꯛꯁꯦ ꯍꯥꯟꯅ ꯄ꯭ꯔꯥꯏꯌꯣꯔꯤꯇꯤꯗ ꯊꯝꯃꯣꯕ ꯍꯥꯏꯗꯤ ꯉꯁꯥꯏꯒꯤ ꯃꯈꯥ ꯇꯥꯕ ꯃꯤ ꯑꯇꯣꯞꯄꯗꯨꯅ ꯍꯪꯉꯛꯄ ꯏꯃꯥꯟꯅꯕꯤ ꯑꯣꯏꯔꯣ ꯏꯆꯦ ꯑꯣꯏꯔꯣ ꯀꯩꯅꯣ ꯑꯣꯏꯔꯣ ꯐꯦꯃꯤꯂꯤ ꯃꯦꯝꯕꯔ ꯑꯣꯏꯔꯣ ꯑꯃ ꯑꯣꯏꯔꯣꯀꯣ ꯍꯥꯏꯗꯤ ꯑꯩꯒꯤꯁꯦ ꯍꯥꯟꯅ ꯂꯣꯏꯔ ꯃꯇꯨꯡꯗ ꯃꯣꯏꯒꯤ ꯀꯣꯟꯅ ꯇꯧꯕꯤꯕ ꯑꯩꯒꯤ ꯍꯥꯟꯅ ꯂꯣꯏꯔ ꯃꯇꯨꯡꯗꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔ ꯂꯩꯀꯣ ꯑꯗꯨꯒ ꯔꯤꯂꯦꯁꯟꯁꯤꯞꯀꯤ ꯀꯩꯒꯤ ꯃꯇꯥꯡꯁꯤꯅ ꯌꯥꯝꯅ ꯀ꯭ꯂꯤꯌꯔ ꯑꯣꯏꯒꯅꯤ ꯀꯣ ꯌꯥꯝꯅ ꯀ꯭ꯂꯤꯌꯔ ꯑꯣꯏꯒꯅꯤ ꯂꯨꯍꯣꯡ ꯀꯩꯍꯣꯡꯕꯒꯤ ꯀꯩꯒꯤ ꯑꯗꯨꯝꯕꯁꯨ ꯂꯤꯒꯂꯤ ꯀꯩꯅꯣꯒꯨꯝꯕ ꯂꯥꯛꯑꯣ ꯈꯣꯠꯂꯣ ꯍꯥꯏꯅꯁꯨ ꯑꯗꯨꯃꯥꯏꯅꯁꯨ ꯄꯤꯀꯣ ꯑꯗꯨꯒ ꯑꯃꯅ ꯍꯥꯏꯇꯥꯔꯦꯀꯣ ꯁꯤꯗ ꯌꯥꯝꯅ ꯃꯤꯆꯨꯔꯤꯇꯤ ꯂꯦꯚꯦꯜ ꯑꯃꯗ ꯂꯣꯏꯅꯕ ꯈꯣꯠꯄ ꯑꯗꯨꯃꯥꯏꯅꯁꯨ ꯇꯧꯋꯦꯀꯣ ꯔꯤꯂꯦꯁꯟꯁꯤꯞꯁꯦ ꯍꯦꯜꯊꯀꯤ ꯑꯣꯏꯅ ꯍꯥꯏꯔꯒꯗꯤ ꯃꯦꯟꯇꯦꯜ ꯄꯤꯁ ꯐꯖꯅ ꯂꯩꯒꯅꯤ ꯂꯥꯏꯅꯤꯡꯉꯒ ꯂꯩꯌꯣ ꯑꯍꯟꯒꯨꯝꯕ ꯑꯣꯏꯇꯥꯔꯒꯗꯤ ꯂꯥꯏꯅꯤꯡꯕ ꯃꯇꯝꯗ ꯑꯩꯉꯣꯟꯗ ꯑꯃꯨꯛꯀ ꯍꯦꯟꯅ ꯁꯥꯟꯇꯤ ꯐꯪꯒꯅꯤꯀꯣ ꯑꯗꯨꯅ ꯍꯦꯜꯊꯀꯤ ꯀꯩꯒꯤ ꯀꯩꯝꯇ ꯃꯊꯥ ꯁꯥꯕꯤꯒꯅꯣ ꯍꯦꯜꯊꯀꯤ ꯊꯣꯏꯗꯣꯛꯄ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯀꯩꯝꯇ ꯂꯩꯔꯣꯏꯀꯣ ꯁꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯃꯀꯔ ꯔꯥಶꯤꯒꯤ ꯂꯩꯔꯦꯀꯣ ꯃꯊꯪꯒꯤ ꯀꯨꯝꯚ ꯔꯥಶꯤꯒ ꯑꯃꯨꯛ ꯌꯦꯡꯃꯤꯟꯅꯔꯁꯤꯀꯣ ꯁꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯀꯨꯝꯚ ꯔꯥಶꯤꯒꯤꯀꯣ ꯁꯤꯗ ꯂꯩꯔꯦ ꯀꯨꯝꯚ ꯔꯥಶꯤꯒꯤꯁꯦꯀꯣ ꯑꯍꯥꯟꯕꯀꯣ ꯀꯔꯤꯌꯔꯒꯤ ꯔꯤꯂꯦꯁꯟꯁꯤꯞ ꯍꯦꯜꯊ ꯀꯣ ꯑꯗꯣ ꯀꯔꯤꯌꯔꯁꯦ ꯑꯦꯐꯔꯠꯇꯤ ꯃꯌꯥꯝ ꯑꯃ ꯊꯥꯗꯔꯦ ꯔꯤꯖꯜꯠꯁꯤꯗꯤ ꯈꯤꯇꯪ ꯑꯟꯁꯦꯇꯤꯁꯐꯥꯏꯅ ꯍꯥꯏꯔꯁꯤꯅ ꯔꯤꯖꯜꯠꯁꯦ ꯑꯩꯅ ꯊꯥꯗꯔꯤꯕ ꯑꯦꯐꯔꯠ ꯑꯩꯅ ꯇꯧꯔꯤꯕ ꯃꯌꯥꯝ ꯂꯥꯏꯔꯤꯛ ꯃꯌꯥꯝ ꯑꯃ ꯄꯥꯏ ꯄꯩꯈꯥꯒꯁꯦ ꯈꯟꯗꯕ ꯅꯠꯇ꯭ꯔꯒ ꯕꯤꯖꯤꯅꯦꯁꯇ ꯑꯣꯏꯔꯣ ꯃꯇꯝꯁꯨ ꯃꯌꯥꯝ ꯑꯃ ꯄꯤꯔꯒ ꯑꯩꯉꯣꯟꯗ ꯔꯤꯖꯜꯠꯁꯤꯅ ꯏꯇꯣꯡ ꯇꯣꯡꯗꯕ ꯏꯀꯥꯟ ꯀꯥꯟꯅꯗꯕꯒꯤ ꯇꯥꯏꯞꯇ ꯑꯃ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯂꯩꯀꯣ ꯑꯗꯣ ꯁꯤꯁꯦ ꯍꯥꯏꯗꯤ ꯀ꯭ꯋꯤꯛꯂꯤ ꯌꯥꯝꯅ ꯊꯨꯅ ꯐꯪꯕ ꯑꯣꯏꯗꯕꯗꯣ ꯄꯣꯠꯁꯤꯡꯁꯦ ꯑꯗꯣ ꯂꯥꯛꯇꯤ ꯂꯥꯛꯀꯅꯤ ꯁꯤꯁꯨꯀꯣ ꯍꯥꯏꯗꯤ ꯉꯁꯥꯏꯒꯤ ꯑꯣꯏꯔꯣꯏꯗꯤ ꯍꯥꯏꯗꯕꯁꯤꯗ ꯉꯥꯏꯕ ꯈꯛꯇꯪꯅꯦ ꯗꯤꯂꯦ ꯑꯣꯏꯕ ꯈꯛꯇꯪꯅꯦ ꯑꯗꯨꯗꯨꯅ ꯍꯥꯏꯗꯤ ꯍꯣꯠꯅꯕ ꯂꯦꯞꯄꯤꯒꯅꯣꯀꯣ ꯑꯗꯨꯃ ꯂꯩꯀꯣ ꯔꯤꯂꯦꯁꯟꯁꯤꯞꯀꯨꯝꯕ ꯍꯥꯏꯔꯁꯤꯅꯦꯀꯣ ꯔꯤꯂꯦꯁꯟꯁꯤꯞꯇ ꯒ꯭ꯔꯣꯠ ꯂꯥꯛꯄ ꯅꯠꯇ꯭ꯔꯒ ꯑꯅꯧꯕ ꯔꯤꯂꯦꯁꯟꯁꯤꯞꯀꯨꯝꯕ ꯆꯪꯉꯛꯄ ꯈꯣꯠꯄ ꯑꯣꯏꯀꯣ ꯍꯥꯏꯗꯤ ꯁꯤꯡꯒꯜꯉꯩꯒꯤ ꯑꯣꯏꯅ ꯍꯥꯏꯔꯒꯅꯦ ꯑꯗꯨꯒ ꯍꯥꯟꯅ ꯂꯩꯔꯤꯕ ꯔꯤꯂꯦꯁꯟꯁꯤꯞꯁꯨ ꯑꯗꯨꯝ ꯕ꯭ꯌꯨꯇꯤꯐꯨꯜ ꯑꯣꯏꯅ ꯑꯃꯨꯛꯀ ꯍꯦꯟꯅ ꯒ꯭ꯔꯣꯠ ꯂꯥꯛꯄ ꯈꯣꯠꯄ ꯑꯗꯨꯝꯕ ꯑꯣꯏꯅ ꯑꯣꯏꯔꯤꯀꯣ ꯑꯗꯨꯒ ꯍꯦꯜꯊꯀꯤ ꯀꯩꯒꯤ ꯃꯇꯥꯡꯗꯅꯀꯣ ꯏꯁꯥꯗ ꯀꯦꯌꯔ ꯄꯤꯌꯣ ꯌꯥꯝꯅ ꯀꯦꯌꯔ ꯄꯤꯌꯣ ꯍꯥꯏꯕꯒꯤ ꯑꯥꯊ꯭ꯔꯗꯤ ꯀꯩꯅꯣ ꯍꯥꯏꯀꯥꯟꯗ ꯍꯥꯏꯗꯤ ꯁꯦꯜꯐ ꯃꯤ ꯇꯥꯏꯝ ꯍꯥꯏꯕꯁꯦ ꯍꯥꯏꯗꯤ ꯃꯤ ꯃꯌꯥꯝ ꯄꯨꯜꯂꯒ ꯍꯥꯏꯗꯤ ꯑꯩꯉꯣꯟꯗ ꯃꯇꯝ ꯂꯩꯇꯦ ꯈꯣꯠꯇꯦ ꯀꯥꯏꯅ ꯈꯜꯂꯁꯦꯕ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯍꯥꯏꯔꯒꯗꯤ ꯏꯁꯥꯗ ꯃꯇꯝ ꯄꯤꯌꯣ ꯏꯁꯥꯗ ꯃꯇꯝ ꯐꯖꯅ ꯀꯥꯏꯊꯣꯛꯄꯤꯌꯣ ꯁꯥꯟꯇꯤꯗ ꯂꯩꯌꯣ ꯃꯦꯗꯤꯇꯦꯠꯀꯨꯝꯕ ꯇꯧꯕꯤꯌꯣ ꯁꯤꯁꯤꯅ ꯑꯩꯉꯣꯟꯗ ꯑꯩꯒꯤ ꯍꯛꯆꯥꯡꯗ ꯌꯥꯝꯅ ꯐꯕ ꯑꯣꯏꯒꯅꯤꯀꯣ ꯑꯗꯣ ꯍꯛꯆꯥꯡꯁꯦ ꯈꯤꯇꯪ ꯁꯣꯟꯊꯕ ꯈꯣꯠꯄꯗꯤ ꯌꯥꯏꯀꯣ ꯁꯤꯗ ꯂꯥꯛꯏꯁꯦꯀꯣ ꯍꯥꯏꯗꯤ ꯑꯍꯟ ꯑꯣꯏꯕ ꯀꯩꯅꯣ ꯑꯃꯒꯤ ꯁꯤꯝꯕꯜ ꯑꯃ ꯂꯥꯛꯄꯅꯤꯅꯀꯣ ꯍꯥꯏꯗꯤ ꯍꯛꯆꯥꯡꯁꯦ ꯈꯤꯇꯪ ꯁꯣꯟꯊꯕ ꯌꯥꯏ ꯑꯗꯨꯗꯨꯅ ꯍꯛꯆꯥꯡꯁꯦ ꯑꯃꯨꯛꯀ ꯍꯦꯟꯅ ꯀꯦꯌꯔ ꯄꯤꯕꯤꯕꯗꯣ ꯑꯩꯒꯤ ꯑꯣꯏꯕ ꯃꯤ ꯇꯥꯏꯝ ꯍꯥꯏꯅ ꯍꯥꯏꯇꯥꯔꯦꯀꯣ ꯑꯦꯕ꯭ꯔꯤ ꯇꯥꯏꯝ ꯍꯥꯏꯅ ꯍꯥꯏꯔꯛꯄ ꯃꯤ ꯇꯥꯏꯝ ꯍꯥꯏꯅ ꯍꯥꯏꯕꯗꯣ ꯅꯣꯡꯃꯗ ꯍꯥꯏꯗꯤ ꯄꯨꯡ ꯀꯨꯟꯃꯔꯤ ꯂꯩꯕꯁꯤꯗ ꯄꯨꯡꯈꯥꯏ ꯑꯃꯈꯛꯇꯪ ꯑꯦꯠꯂꯤꯁ ꯑꯩꯉꯣꯟꯗ ꯏꯁꯥꯗ ꯃꯇꯝ ꯄꯤꯌꯣꯅ ꯍꯥꯏꯅꯀꯣ ꯑꯗꯨꯃꯩꯗꯤ ꯑꯗꯨꯅꯤꯗ ꯑꯗꯣ ꯈ꯭ꯋꯥꯏ ꯂꯥꯁꯀꯤꯀꯣ ꯑꯩꯈꯣꯏꯒꯤ ꯃꯤꯟ ꯔꯥಶꯤꯒꯤ ꯌꯦꯡꯃꯤꯟꯅꯔꯁꯤꯀꯣ ꯈ꯭ꯋꯥꯏꯒꯤ ꯑꯔꯣꯏꯕꯒꯤ ꯃꯤꯟ ꯔꯥಶꯤꯒꯤ ꯍꯥꯏꯐꯦꯠ ꯌꯦꯡꯉꯁꯦ ꯑꯍꯥꯟꯕ ꯑꯅꯤꯁꯨꯕ ꯑꯍꯨꯝꯁꯨꯕꯀꯣ ꯑꯍꯥꯟꯕꯀꯣ ꯑꯅꯤꯁꯨꯕ ꯑꯍꯨꯝꯁꯨꯕꯀꯣ ꯑꯍꯥꯟꯕꯀꯣ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯒꯤ ꯃꯇꯥꯡꯗ ꯂꯥꯛꯑꯁꯦ ꯍꯥꯏꯗꯤ ꯀꯔꯤꯌꯔꯒꯤ ꯃꯇꯥꯡꯗ ꯂꯥꯛꯑꯁꯦ ꯀꯔꯤꯌꯔꯁꯦ ꯑꯩꯅ ꯌꯥꯝꯅ ꯍꯣꯠꯅꯕ ꯃꯤ ꯑꯣꯏꯔꯒꯗꯤꯀꯣ ꯑꯩꯁꯦ ꯊꯃꯣꯏ ꯁꯦꯡꯅ ꯇꯁꯦꯡꯅ ꯍꯥꯏꯗꯤ ꯍꯥꯔꯗ ꯋꯥꯔꯛ ꯇꯧꯕ ꯃꯤꯅꯦꯅ ꯈꯜꯂꯁꯦ ꯇꯥꯔꯒꯗꯤ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯕ ꯃꯇꯝꯗ ꯁꯣꯏꯗꯅ ꯃꯥꯏ ꯄꯥꯛꯀꯅꯤꯀꯣ ꯃꯪꯒꯣꯜ ꯑꯣꯏꯒꯅꯤꯀꯣ ꯍꯥꯏꯗꯤ ꯁꯤꯗ ꯂꯥꯛꯏꯁꯦ ꯍꯥꯏꯗꯤ ꯖꯁꯇꯤꯁ ꯀꯔꯃ ꯃꯤꯁꯦ ꯂꯩꯅꯀꯣ ꯍꯣꯠꯅꯕ ꯂꯦꯞꯇꯕ ꯍꯥꯏꯗꯤ ꯑꯩꯒꯤ ꯀꯔꯃ ꯑꯩꯒꯤ ꯙꯔꯃ ꯐꯔꯒꯗꯤ ꯑꯩꯉꯣꯟꯗ ꯑꯐꯕ ꯂꯥꯛꯏꯗꯅ ꯁꯦꯝ ꯑꯗꯨꯃꯥꯏꯅꯀꯣ ꯍꯥꯏꯗꯤ ꯑꯩꯁꯦ ꯌꯥꯝꯅ ꯍꯣꯠꯅꯕ ꯀꯟꯕ ꯃꯤꯅꯦ ꯑꯩꯗꯣ ꯒꯤꯞ ꯑꯞ ꯁꯨꯡꯇꯧ ꯇꯧꯗꯦ ꯑꯩ ꯂꯥꯟꯗꯦ ꯃꯤꯉꯣꯟꯗ ꯀꯥꯏꯗꯦ ꯈꯣꯠꯇꯦꯅ ꯍꯥꯏꯔꯒꯗꯤꯀꯣ ꯀꯔꯤꯌꯔꯒꯤ ꯑꯣꯏꯅ ꯍꯥꯏꯔꯒꯗꯤ ꯁꯤꯗ ꯌꯥꯝ ꯐꯅ ꯂꯥꯛꯏꯀꯣ ꯑꯩꯉꯣꯟꯗ ꯌꯦꯠꯅꯕ ꯈꯣꯠꯅꯕ ꯂꯩꯔꯝꯃꯒꯁꯨ ꯑꯌꯦꯠꯄꯗꯣ ꯑꯩꯅ ꯆꯨꯝꯃꯒꯗꯤ ꯑꯩꯅ ꯐꯪꯕ ꯑꯩꯉꯣꯟꯗ ꯑꯩ ꯃꯥꯏ ꯄꯥꯛꯆꯕ ꯈꯣꯠꯆꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔ ꯂꯥꯛꯏꯀꯣ ꯔꯤꯂꯦꯁꯟꯁꯤꯞꯁꯤꯒꯤ ꯃꯇꯥꯡꯁꯤꯗꯅ ꯑꯃꯨꯛ ꯁꯤꯗ ꯂꯩꯁꯦꯀꯣ
ꯔꯤꯂꯦꯁꯟꯁꯤꯞꯁꯦ ꯈꯇꯪ ꯈꯔ ꯀꯩꯅꯣ ꯇꯧꯕꯁꯦꯀꯣ ꯆꯃꯝꯅꯕꯒꯨꯝꯕꯁꯨ ꯌꯥꯏꯀꯣ ꯍꯥꯏꯗꯤ ꯀꯩꯅꯣꯝꯃ ꯇꯧꯕ ꯃꯇꯝꯗ ꯈꯇꯪ ꯕꯤꯕꯨꯂꯥ ꯆꯨꯕ ꯍꯥꯏꯔꯁꯤꯅꯦꯀꯣ ꯁꯝꯅ ꯍꯥꯏꯔꯕꯗ ꯔꯤꯂꯦꯁꯟꯁꯤꯞꯀꯤ ꯃꯇꯥꯡꯁꯤꯗ ꯈꯇꯪ ꯏꯁꯦꯡ ꯁꯦꯡꯗꯕꯒꯤ ꯇꯥꯏꯞꯇ ꯑꯃ ꯇꯧꯕꯗꯣ ꯌꯥꯝꯅ ꯀ꯭ꯂꯤꯌꯔ ꯑꯣꯏꯗꯕ ꯔꯤꯂꯦꯁꯟꯁꯤꯞꯁꯦꯀꯣ ꯑꯗꯒꯤ ꯁꯤꯡꯒꯜꯉꯩꯒꯤ ꯍꯥꯏꯔꯁꯤ ꯁꯤꯡꯒꯜꯉꯩꯗꯁꯨ ꯍꯥꯏꯗꯤ ꯃꯤ ꯑꯅꯧ ꯑꯅꯧꯕ ꯔꯤꯂꯦꯁꯟꯁꯤꯞꯀꯨꯝꯕ ꯀꯩꯒꯨꯝꯕ ꯑꯗꯨꯃꯥꯏꯅ ꯈꯇꯪ ꯃꯤ ꯈꯔ ꯑꯦꯟꯇꯔ ꯇꯧꯔꯛꯄꯁꯨ ꯌꯥꯏꯀꯣ ꯃꯤ ꯈꯔ ꯑꯦꯟꯇꯔ ꯇꯧꯔꯛꯄꯁꯦ ꯀꯩꯅꯣ ꯇꯧꯋꯣ ꯐꯖꯅ ꯂꯣꯏꯅꯃꯛ ꯂꯥꯛꯏꯕ ꯃꯌꯥꯝꯗꯣ ꯂꯣꯏꯅ ꯐꯅꯤ ꯍꯥꯏꯕ ꯂꯩꯇꯦꯀꯣ ꯑꯃ ꯑꯅꯤꯒꯨꯝꯕ ꯐꯕ ꯌꯥꯏ ꯑꯅꯤꯒꯨꯝꯕ ꯑꯃ ꯐꯠꯇꯕ ꯌꯥꯏ ꯑꯗꯨꯅ ꯃꯤ ꯈꯟꯕ ꯃꯇꯝꯗꯁꯨ ꯐꯖꯅ ꯐꯅ ꯈꯟꯕ ꯀꯣ ꯑꯗꯨꯒ ꯂꯥꯁꯀꯤ ꯍꯦꯜꯊꯀꯤ ꯑꯣꯏꯅ ꯍꯥꯏꯔꯒꯗꯤ ꯍꯦꯜꯊꯀꯤ ꯑꯣꯏꯅꯗꯤ ꯁ꯭ꯇ꯭ꯔꯣꯡ ꯑꯣꯏꯅ ꯑꯣꯏꯀꯣ ꯃꯤꯅ ꯔꯥꯁꯤꯒꯤ ꯑꯣꯏꯅ ꯍꯥꯏꯔꯗꯤ ꯍꯛꯆꯥꯡ ꯅꯨꯡꯉꯥꯏꯒꯅꯤ ꯌꯥꯝꯅ ꯐꯖꯅ ꯑꯦꯛꯇꯤꯚꯂꯤ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯕ ꯉꯝꯒꯅꯤꯀꯣ ꯍꯦꯜꯊꯀꯤ ꯊꯣꯏꯗꯣꯛꯄ ꯀꯩꯅꯣ ꯇꯧꯅꯤꯡꯉꯥꯏ ꯀꯩꯝꯇ ꯂꯩꯇꯦꯀꯣ ꯁꯤꯗ ꯂꯩꯁꯦ ꯑꯗꯣ ꯁꯤꯗ ꯂꯩꯔꯦ ꯑꯩꯈꯣꯏꯒꯤ ꯍꯟꯗꯛꯀꯤ ꯊꯥꯒꯤ ꯀꯩꯅꯣꯒꯤꯀꯣ ꯍꯥꯏꯗꯤ ꯔꯥꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯌꯦꯡꯕ ꯇꯥꯔꯣ ꯀꯥꯔꯗ ꯔꯤꯗꯤꯡꯀꯣ ꯃꯦꯝ ꯊꯦꯡꯛ ꯌꯨ